ꯑꯍꯥꯟꯕꯃꯛꯇꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯏꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯃꯇꯝ ꯁꯥꯡꯅ ꯀꯔꯤꯒꯨꯝꯕ ꯈꯨꯗꯣꯡꯆꯥꯗꯕ ꯈꯔꯗꯒꯤ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯇꯥꯍꯟꯖꯕ ꯉꯝꯖꯈꯤꯗ꯭ꯔꯦ꯫ ꯃꯁꯤꯒꯤꯗꯃꯛꯇ ꯃꯌꯥꯝꯅ ꯉꯥꯛꯄꯤꯌꯨ꯫ ꯉꯁꯤ ꯃꯌꯥꯝꯒꯤꯗꯃꯛꯇ ꯄꯥꯕꯨꯡ ꯒ꯭ꯌꯥꯅꯦꯁ ꯊꯣꯛꯆꯝꯅ ꯏꯕꯤꯕ ꯍꯦꯂꯣꯏꯅ ꯆꯦꯟꯕꯕꯨ ꯑꯐꯕ꯭ꯔꯣ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯁꯤ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤ ꯄꯥꯊꯣꯛꯆꯕ ꯃꯇꯝꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯌꯨ꯫ ꯋꯥꯔꯤ ꯑꯁꯤ ꯍꯧꯖꯔꯒꯦ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯋꯥꯔꯤꯁꯤ ꯑꯩꯒꯤ ꯏꯃꯥꯟꯅꯕ ꯑꯃ ꯍꯦꯂꯣꯏꯅ ꯆꯦꯜꯂꯨꯕꯒꯤ ꯑꯁꯦꯡꯕ ꯋꯥꯔꯤꯅꯤ꯫ ꯏꯃꯥꯟꯅꯕꯒꯤ ꯃꯃꯤꯡꯁꯤ ꯀꯨꯕꯦꯔ ꯀꯧꯏ, ꯑꯁꯦꯡꯕꯗꯤ ꯅꯠꯇꯦ꯫ ꯃꯥꯒꯤ ꯋꯥꯔꯤꯁꯦ ꯇꯥꯔꯨꯕ ꯃꯇꯝꯗ ꯏꯁꯥꯗ ꯕꯣꯔꯤꯡ ꯆꯨꯕꯒꯨꯝ ꯇꯧꯔꯛꯏ꯫ ꯑꯌꯥꯝꯕ ꯃꯇꯝꯗ ꯃꯥꯒꯤ ꯋꯥꯔꯤꯁꯦ ꯍꯦꯛꯇ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯅꯤꯡꯁꯤꯡꯂꯨꯕꯒ ꯏꯁꯥꯗ ꯊꯣꯛꯈꯤꯕꯒꯨꯝ ꯁꯪ-ꯁꯪꯅ ꯍꯦꯛꯇ ꯎꯔꯛꯏ꯫ ꯃꯃꯥꯡꯉꯩꯒꯤ ꯃꯇꯝꯗꯗꯤ ꯍꯦꯂꯣꯏꯅ ꯆꯦꯟꯕꯒꯤ ꯊꯧꯗꯣꯛꯁꯦ ꯌꯥꯝꯅ ꯇꯣꯏꯅ ꯊꯣꯛꯏ꯫ ꯑꯗꯨꯅ ꯃꯣꯏꯕꯨꯡ ꯈꯣꯡꯕꯒꯤ ꯃꯈꯣꯟꯁꯨ ꯌꯥꯝꯅ ꯇꯣꯏꯅ ꯇꯥꯈꯤ꯫ ꯑꯊꯦꯡꯕ ꯑꯍꯤꯡꯗ ꯃꯣꯏꯕꯨꯡ ꯈꯣꯡꯕꯒꯤ ꯃꯈꯣꯟꯕꯨ ꯇꯥꯔꯕꯗꯤ ꯍꯦꯂꯣꯏꯅ ꯆꯦꯟꯕ ꯌꯥꯎꯔꯝꯃꯅꯤ ꯍꯦꯛꯇ ꯍꯥꯏꯅꯩ꯫ ꯑꯣꯏꯁꯨ ꯍꯦꯛꯇ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯀꯥꯟꯗꯗꯤ ꯍꯦꯂꯣꯏꯁꯦ ꯂꯩꯇ꯭ꯔꯕꯅꯔ ꯀꯔꯤꯅꯣ ꯃꯁꯤ ꯇꯣꯏꯅ ꯇꯥꯗ꯭ꯔꯦ꯫ ꯇꯥꯗ꯭ꯔꯦ ꯍꯥꯏꯗꯨꯅꯁꯨ ꯍꯦꯂꯣꯏ ꯂꯩꯇ꯭ꯔꯦ ꯍꯥꯏꯕꯗꯤ ꯌꯥꯔꯣꯏ꯫ ꯀꯔꯤꯅ ꯍꯥꯏꯕꯕꯨ ꯇꯥꯡꯅ ꯊꯣꯛꯄ ꯑꯣꯏꯔꯕꯁꯨ ꯀꯅꯥꯒꯨꯝꯕ ꯈꯔꯗꯗꯤ ꯃꯁꯦ ꯊꯣꯛꯂꯤ꯫ ꯀꯨꯏꯕꯨ ꯀꯨꯏꯗ꯭ꯔꯤ, ꯆꯍꯤ 3-4ꯒꯤ ꯃꯃꯥꯡꯗ ꯂꯩꯀꯥꯏꯒꯤ ꯏꯅꯥꯎ ꯑꯃꯕꯨ ꯍꯦꯂꯣꯏꯅ ꯆꯦꯜꯂꯨꯕꯒꯤ ꯐꯣꯡ ꯁꯥꯔꯤꯕ ꯋꯥꯔꯤ ꯀꯌꯥ ꯂꯩꯔꯤ꯫ ꯍꯧꯖꯤꯛ ꯑꯩꯅ ꯇꯥꯍꯟꯖꯒꯗꯧꯔꯤꯕ ꯋꯥꯔꯤ ꯑꯁꯤꯅ ꯅꯨꯡꯉꯥꯏꯕꯤꯔꯕꯗꯤ ꯀꯣꯟꯅ ꯃꯈꯥ ꯇꯥꯅ ꯍꯦꯂꯣꯏꯅ ꯆꯦꯜꯂꯨꯕꯒꯤ ꯋꯥꯔꯤ ꯀꯌꯥ ꯑꯃꯁꯨ ꯇꯥꯍꯟꯖꯔꯛꯀꯦ꯫ ꯍꯧꯖꯤꯛꯀꯤꯗꯤ ꯑꯩꯒꯤ ꯏꯃꯥꯟꯅꯕ ꯀꯨꯕꯦꯔꯒꯤ ꯋꯥꯔꯤꯁꯦ ꯍꯥꯟꯅ ꯇꯥꯈꯤꯁꯤ꯫ ꯃꯔꯨꯞ ꯀꯨꯕꯦꯔꯕꯨ ꯍꯦꯂꯣꯏꯅ ꯆꯦꯜꯂꯨꯕꯒꯤ ꯋꯥꯔꯤꯁꯤ ꯑꯩ ꯈꯛꯇ ꯅꯠꯇꯅ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯇꯥꯅꯤꯡꯕ ꯑꯣꯏꯈꯤ꯫ ꯑꯗꯨꯕꯨ ꯃꯥꯅꯗꯤ ꯃꯁꯤ ꯂꯤꯌꯨ ꯍꯥꯏꯕꯁꯦ ꯁꯨꯡꯌꯥ ꯌꯥꯈꯤꯗꯦ꯫ ꯍꯥꯏꯗꯣꯛꯅꯤꯡꯗꯕ, ꯇꯝꯊꯣꯛꯅꯤꯡꯗꯕ ꯌꯥꯎꯕꯅꯔ ꯀꯔꯤꯅꯣ ꯃꯁꯤꯒꯤ ꯋꯥꯔꯤꯁꯦ ꯍꯦꯛ ꯍꯧꯗꯣꯛꯂꯨꯕ ꯃꯇꯝꯗ ꯃꯍꯥꯛ ꯐ꯭ꯔꯪ ꯍꯦꯛꯇ ꯁꯥꯎꯔꯛꯏ꯫ ꯑꯗꯨꯒ ꯑꯃꯅ ꯃꯤꯅ ꯍꯥꯏꯗꯣꯛ ꯇꯝꯊꯣꯛꯅꯤꯡꯗꯕ ꯍꯥꯏꯕꯁꯦ ꯃꯁꯤꯃꯛꯇꯕꯨ ꯇꯥꯅꯤꯡꯕꯅꯁꯨ ꯈꯔ ꯈꯤꯠꯃꯦꯍꯜꯂꯤ꯫ ꯃꯁꯦ ꯑꯩ ꯈꯛꯇꯒꯤꯗꯤ ꯑꯣꯏꯔꯝꯃꯣꯏ ꯍꯥꯏꯅ ꯑꯩꯅꯁꯨ ꯈꯜꯂꯤ꯫ ꯃꯍꯥꯛꯅ ꯂꯤꯅꯤꯡꯗ꯭ꯔꯤꯕꯁꯦ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯂꯩꯔꯦ ꯈꯟꯗꯅ ꯑꯩꯅ ꯃꯍꯥꯛꯀꯤ ꯋꯥꯔꯤꯁꯤꯕꯨ ꯌꯥꯝꯅ ꯂꯤꯍꯟꯅꯤꯡꯈꯤ꯫ ꯑꯗꯨꯕꯨ ꯃꯥꯅ ꯉꯝꯗꯨꯅ ꯑꯗꯨꯃꯛ ꯂꯤꯈꯤꯗ꯭ꯔꯦ꯫ ꯀꯔꯤ ꯎꯄꯥꯏ ꯂꯩ? ꯇꯥꯅꯤꯡꯉꯦ ꯍꯥꯏꯗꯨꯅꯁꯨ ꯃꯥꯅ ꯂꯤꯌꯨ ꯃꯌꯥꯗ꯭ꯔꯕꯗ? ꯏꯃꯥꯟꯅꯕ ꯈꯨꯗꯤꯡꯃꯛ ꯃꯥꯒꯤ ꯁꯥꯎꯔꯛꯄꯒꯤ ꯃꯇꯧ ꯑꯁꯤꯗ ꯀꯅꯥꯅꯁꯨ ꯍꯧꯗꯣꯛꯂꯨꯕ ꯉꯝꯅꯗ꯭ꯔꯦ꯫ ꯀꯟꯅ ꯑꯉꯝ ꯇꯥꯜꯂꯨꯔꯕꯗꯤ ꯁꯣꯏꯗꯅ ꯈꯠꯅꯕ ꯑꯣꯜꯂꯛꯀꯗ꯭ꯔꯥ ꯍꯥꯏꯅꯁꯨ ꯃꯗꯨꯅ ꯇꯟꯗꯅ ꯑꯗꯨꯃꯛ ꯇꯣꯛꯑꯦ꯫ ꯃꯤꯅ ꯅꯨꯡꯉꯥꯏꯔꯣꯏꯗꯕꯗ ꯑꯅꯝ ꯀꯟꯁꯤꯟꯕꯗꯣ ꯑꯐꯕ ꯅꯠꯇꯦ ꯈꯟꯗꯨꯅ ꯑꯗꯨꯃꯛ ꯇꯨꯃꯤꯟꯅ ꯂꯩꯔꯦ꯫ ꯑꯗꯨꯕꯨ ꯇꯥꯅꯤꯡꯕꯒꯤ ꯏꯈꯧ ꯂꯥꯡꯕꯗꯤ ꯅꯣꯡꯃꯒꯤ ꯑꯗꯨꯃꯛ ꯍꯦꯜꯂꯛꯈꯤ꯫ ꯍꯦꯟꯅ ꯑꯗꯨꯝ ꯇꯥꯅꯤꯡꯕ ꯍꯦꯜꯂꯛꯈꯤ꯫ ꯇꯥꯅꯤꯡꯉꯝꯕ ꯏꯃꯥꯟꯅꯕꯁꯤꯡꯗꯤ ꯅꯣꯡꯃꯒꯤ ꯀꯥꯎꯈꯤꯗꯨꯅ ꯅꯤꯡꯕꯨ ꯅꯤꯡꯁꯤꯡꯅꯈꯤꯗ꯭ꯔꯦ꯫ ꯑꯗꯨꯕꯨ ꯑꯩꯇꯗꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯅꯠꯇ꯭ꯔꯕꯁꯨ ꯑꯌꯥꯝꯕ ꯃꯇꯝꯗ ꯍꯦꯛꯇ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯅꯤꯡꯁꯤꯡꯕꯒ ꯑꯃꯨꯛꯇꯪ ꯇꯥꯔꯕꯗꯤ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯅꯤꯗ ꯍꯥꯏꯅ ꯍꯦꯛꯇ ꯈꯜꯂꯛꯏ꯫ ꯅꯨꯡꯊꯤꯟꯒꯤ ꯃꯇꯝꯗ ꯏꯇꯣꯝꯗ ꯆꯤꯡꯌꯥꯗꯕꯨ ꯆꯠꯂꯕꯗꯤ ꯏꯇꯥꯎ ꯀꯨꯕꯦꯔꯗ ꯍꯦꯂꯣꯏꯅ ꯆꯦꯟꯈꯤꯀꯣ ꯍꯥꯏꯅ ꯍꯦꯛꯇ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯃꯇꯝꯗꯨꯗ ꯑꯩꯍꯥꯛꯁꯦ ꯇꯨꯡꯃꯥꯡꯗꯤ ꯑꯗꯨꯃꯛ ꯇꯣꯏꯅ ꯌꯦꯡꯉꯤ꯫ ꯑꯗꯨꯕꯨ ꯃꯤꯑꯣꯏꯕꯅ ꯅꯤꯡꯕꯨ ꯅꯤꯡꯂꯕꯗꯤ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯐꯪꯏ ꯍꯥꯏꯕꯗꯨꯅꯤ꯫ ꯑꯃꯨꯛꯇꯪ ꯃꯥꯅ ꯂꯤꯔꯛꯑꯕꯗꯤ ꯅꯨꯡꯉꯥꯏꯈ꯭ꯔꯅꯤꯗ ꯍꯥꯏꯅ ꯈꯟꯈꯤꯕꯗꯣ ꯅꯣꯡꯃ ꯆꯍꯤ 10ꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛꯀꯤ ꯋꯥꯔꯤꯗꯣ ꯑꯩꯅ ꯇꯥꯕ ꯐꯪꯈꯤ꯫ ꯅꯣꯡꯃ ꯇꯟꯖꯥ ꯆꯥꯕ ꯅꯨꯃꯤꯠ ꯑꯃꯗ ꯑꯩꯅ ꯏꯇꯥꯎ ꯀꯨꯕꯦꯔꯗ ꯋꯥꯐꯝꯁꯤ ꯍꯧꯗꯣꯛꯈꯤ꯫ ꯑꯩꯅ ꯍꯥꯏꯈꯤ, "ꯏꯇꯥꯎ, ꯅꯪꯅ ꯍꯦꯂꯣꯏꯅ ꯆꯦꯜꯂꯨꯕꯒꯤ ꯋꯥꯔꯤꯗꯣ ꯑꯃꯨꯛꯇꯪꯗꯤ ꯂꯤꯌꯨꯕ꯫ ꯃꯗꯨ ꯂꯤꯕ ꯃꯇꯝꯗ ꯅꯪꯉꯣꯟꯗ ꯅꯨꯡꯉꯥꯏꯇꯕ ꯀꯔꯤ ꯌꯥꯎꯕꯒꯦ? ꯊꯣꯏꯗꯣꯛꯅ ꯌꯥꯎꯗ꯭ꯔꯕꯗꯤ ꯑꯃꯨꯛꯇꯪ ꯇꯥꯍꯜꯂꯨꯕ꯫ ꯑꯩꯕꯨ ꯃꯗꯨꯗ ꯑꯗꯨꯝ ꯈꯟꯗꯨꯅ ꯂꯩꯔꯦ." ꯃꯇꯝ ꯑꯗꯨꯗ ꯏꯇꯥꯎ ꯀꯨꯕꯦꯔꯗ ꯁꯥꯎꯔꯛꯀꯗ꯭ꯔꯥ ꯈꯟꯕꯅꯦ, ꯑꯗꯨꯕꯨ ꯁꯥꯎꯗ꯭ꯔꯦ꯫ ꯁꯥꯎꯕꯒꯤ ꯃꯍꯨꯠꯇ ꯊꯥꯖꯗꯅ ꯐꯥꯛꯇꯨꯝ ꯅꯣꯡꯊꯣꯔꯛꯏ꯫ ꯑꯗꯨꯒ ꯅꯣꯛꯅ ꯍꯥꯏꯔꯛꯏ, "ꯌꯥꯏꯍꯦ ꯏꯇꯥꯎ ꯅꯪꯁꯤꯗꯤ! ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯃꯗꯨꯕꯨ ꯑꯗꯨꯛ ꯌꯥꯝꯅ ꯇꯥꯅꯤꯡꯂꯨꯔꯤꯕꯗꯨꯕꯣ? ꯅꯤꯡꯊꯤ ꯅꯨꯡꯉꯥꯏꯕ ꯊꯧꯗꯣꯛꯁꯨ ꯅꯠꯇꯅ ꯑꯗꯨꯛ ꯀꯨꯏꯔꯕꯗꯨꯕꯨ ꯍꯧꯖꯤꯛꯐꯥꯎꯕ ꯍꯦꯛ ꯅꯤꯡꯁꯤꯡꯂꯤꯗꯨꯕꯨ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ? ꯃꯗꯨꯕꯨ ꯅꯪꯕꯨ ꯍꯧꯖꯤꯛꯐꯥꯎꯕ ꯍꯦꯛ ꯅꯤꯡꯁꯤꯡꯗꯨꯅ ꯂꯩꯕ꯭ꯔꯥ?" ꯑꯩꯅ ꯃꯥꯅ ꯂꯤꯔꯛꯀꯗꯕ ꯃꯥꯜꯂꯦ ꯈꯟꯗꯅ ꯍꯔꯥꯎꯅ ꯍꯥꯏꯈꯤ꯫ ꯏꯇꯥꯎꯅ ꯏꯀꯥꯏꯖꯕ ꯅꯨꯡꯉꯥꯏꯇꯕꯒꯤ ꯃꯇꯧꯗꯨꯗ ꯍꯥꯏꯕ ꯉꯝꯈꯤꯗꯕꯒꯤ ꯋꯥꯅꯦ꯫
ꯑꯩꯗꯤ ꯉꯁꯤ ꯐꯥꯎꯕ ꯋꯥꯔꯤꯗꯣ ꯑꯗꯨꯝ ꯇꯥꯅꯤꯡꯗꯨꯅ ꯂꯩꯔꯤ꯫ ꯃꯍꯥꯛꯅ ꯍꯥꯏꯔꯛꯏ, ꯐꯔꯦ ꯏꯇꯥꯎ, ꯅꯪꯅ ꯑꯗꯨꯛ ꯌꯥꯝꯅ ꯇꯥꯅꯤꯡꯉꯦ ꯍꯥꯏꯔꯕꯅꯤꯅ ꯑꯩ ꯋꯥꯔꯤꯗꯣ ꯂꯤꯒꯦ꯫ ꯋꯥꯔꯤꯁꯦ ꯏꯀꯥꯏ ꯁꯪꯒꯣꯏ ꯍꯥꯡꯕ ꯃꯁꯨꯛ ꯃꯄꯥꯏ ꯅꯥꯏꯗꯕꯒꯤ ꯋꯥꯔꯤ ꯑꯣꯏꯅ ꯇꯧꯕꯁꯤꯗ ꯃꯇꯝꯗꯨꯗꯗꯤ ꯏꯀꯥꯏꯖꯕꯒꯤ ꯋꯥꯅꯦ, ꯍꯥꯏꯕꯗꯤ ꯃꯇꯝꯗꯨꯗ ꯑꯩꯍꯥꯛ ꯄꯥꯈꯪꯅꯤꯗꯣ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯀꯩꯗꯧꯔꯨꯅꯤ, ꯂꯣꯠꯂꯨꯗꯅ ꯏꯆꯥ ꯂꯩꯁꯥ ꯄꯥꯈꯪ ꯐꯥꯔꯦꯗꯅ꯫ ꯃꯍꯥꯛꯀꯤ ꯋꯥꯍꯩ ꯑꯁꯤꯗ ꯑꯩꯍꯥꯛ ꯌꯥꯝꯅ ꯍꯔꯥꯎꯈꯤ꯫ ꯀꯌꯥꯃꯨꯛ ꯍꯔꯥꯎꯕꯒꯦ ꯍꯥꯏꯕꯕꯨ ꯃꯁꯥꯅ ꯁꯨꯡꯌꯥ ꯌꯥꯗꯕꯤ ꯄꯥꯝꯖꯕꯤ ꯅꯨꯄꯤ ꯑꯃꯅ ꯈꯪꯍꯧꯗꯅ ꯈꯪꯉꯥ ꯌꯥꯔꯛꯄ ꯃꯇꯝꯗ ꯍꯔꯥꯎꯕꯒꯨꯝ ꯑꯩꯅ ꯍꯔꯥꯎꯈꯤ꯫ ꯍꯔꯥꯎꯕ ꯅꯨꯡꯉꯥꯏꯕ ꯑꯅꯤꯅ ꯄꯨꯜꯂꯒ ꯑꯩꯅ ꯍꯥꯏꯈꯤ, ꯏꯇꯥꯎ, ꯅꯪ ꯁꯣꯏꯗꯅ ꯃꯍꯩ ꯑꯣꯏꯅꯤ꯫ ꯀꯨꯏꯅ ꯇꯥꯅꯤꯡꯉꯛꯄ ꯄꯥꯝꯖꯕ ꯋꯥꯔꯤ ꯑꯃꯕꯨ ꯉꯁꯤ ꯅꯪꯅ ꯇꯥꯍꯟꯕꯒꯤ꯫ ꯑꯩꯒꯤ ꯋꯥꯍꯩ ꯑꯁꯤꯗ ꯏꯇꯥꯎ ꯀꯨꯕꯦꯔꯗꯣ ꯂꯤꯗꯕ ꯉꯝꯗ꯭ꯔꯦ꯫ ꯃꯍꯥꯛꯅ ꯋꯥꯔꯤ ꯂꯤꯕ ꯍꯧꯔꯛꯈꯤ꯫ ꯑꯩꯅ ꯃꯥꯒꯤ ꯋꯥꯔꯤꯗꯣ ꯅꯨꯡꯉꯥꯏꯅ ꯇꯥꯈꯤ꯫ ꯃꯥꯅ ꯍꯥꯏꯔꯛꯏ, ꯃꯇꯝ ꯑꯗꯣ ꯑꯩ ꯑꯦꯁꯥꯏ ꯈꯟꯕꯒꯤ ꯐꯤꯖꯤꯀꯦꯜ ꯇꯦꯁ ꯉꯝꯅꯕꯅꯤ ꯍꯥꯏꯗꯨꯅ ꯅꯨꯡꯊꯤꯟ ꯑꯩꯈꯣꯏ ꯃꯃꯥꯡꯒꯤ ꯆꯤꯡꯌꯥꯁꯤꯗ ꯀꯟꯅ ꯄ꯭ꯔꯦꯛꯇꯤꯁ ꯇꯧꯏ꯫ ꯅꯨꯡꯊꯤꯟꯒꯤ ꯄꯨꯡ 1 ꯍꯦꯛ ꯇꯥꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯃꯃꯥꯡꯒꯤ ꯆꯤꯡꯗꯨꯝꯁꯤꯗꯒꯤꯅ ꯆꯤꯡꯃꯥꯏ ꯐꯥꯎꯕꯁꯤ ꯑꯩꯅ ꯍꯦꯛ ꯀꯟꯅ ꯆꯦꯜꯂꯤ꯫ ꯃꯁꯦ ꯍꯪꯒꯠ ꯍꯟꯗꯥꯗ ꯀꯤꯂꯣꯃꯤꯇꯔ 3 ꯃꯨꯛꯇꯤ ꯑꯣꯏꯒꯅꯤ ꯍꯥꯏꯅ ꯈꯜꯂꯦ꯫ ꯑꯩꯅ ꯂꯝꯖꯦꯜ ꯆꯦꯟꯕ ꯍꯜꯂꯛꯑꯒ ꯆꯤꯡꯗꯨꯝꯁꯤꯗ ꯍꯥꯏ ꯖꯝ ꯂꯣꯡ ꯖꯝ ꯑꯃꯨꯛ ꯁꯥꯟꯅꯒꯗꯧꯔꯤꯕꯅꯦ꯫ ꯅꯣꯡꯃꯗꯤ ꯑꯩ ꯃꯍꯧꯁꯥꯒꯨꯝ ꯑꯁꯨꯝ ꯆꯦꯜꯂꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯅꯝꯊꯤꯕꯤ ꯂꯣꯛ ꯍꯥꯏꯅ ꯈꯪꯅꯕ ꯑꯁꯤꯒꯤ ꯃꯄꯥ ꯌꯧꯁꯤꯜꯂꯛꯄ ꯃꯇꯝꯗ, ꯍꯥꯏꯕꯗꯤ ꯑꯁꯤꯒꯤ ꯈꯨꯠꯂꯥꯏꯁꯦ ꯍꯦꯛ ꯌꯧꯕ ꯃꯇꯝꯗ ꯃꯥꯡꯗ ꯅꯨꯄꯤ ꯑꯃ ꯆꯠꯄ ꯎꯔꯛꯏ꯫ ꯅꯨꯄꯤꯗꯣ ꯑꯉꯥꯡꯕ ꯃꯆꯨꯅ ꯁꯨꯠ ꯇꯧꯏ, ꯐꯨꯔꯤꯠ ꯑꯉꯥꯡꯕ, ꯐꯅꯦꯛ ꯑꯉꯥꯡꯕ, ꯉꯛꯁꯝꯗ ꯌꯥꯜꯂꯤꯕ ꯆꯨꯅꯤ ꯑꯗꯨ ꯐꯥꯎꯕ ꯑꯉꯥꯡꯕ ꯃꯆꯨꯒꯤꯅꯤ꯫ ꯑꯩꯅ ꯃꯅꯥ ꯌꯧꯁꯤꯜꯂꯛꯄ ꯃꯇꯝꯗ ꯅꯨꯄꯤꯗꯣ ꯃꯇꯨꯡ ꯂꯩꯊꯣꯛꯑꯒ ꯑꯩꯉꯣꯟꯗ ꯌꯦꯡꯂꯛꯏ꯫ ꯑꯁ, ꯍꯥꯏꯗꯅ ꯀꯥꯟꯅꯗꯦ, ꯅꯨꯄꯤꯗꯣ ꯃꯁꯛ ꯁꯥꯊꯤꯅ ꯐꯖꯩ꯫ ꯀꯌꯥꯃꯨꯛ ꯐꯖꯕꯒꯦ ꯍꯥꯏꯕꯗꯣ ꯑꯩ ꯁꯤꯟꯁꯤꯅ ꯍꯥꯏꯕ ꯉꯝꯃꯣꯏ꯫ ꯁꯥꯊꯤꯅ ꯐꯖꯩ ꯍꯥꯏꯕꯁꯤꯗ ꯀꯌꯥꯃꯨꯛ ꯐꯖꯔꯝꯒꯗꯒꯦ ꯍꯥꯏꯕꯗꯣ ꯅꯪꯒꯤ ꯕꯥꯞꯅ ꯑꯗꯨꯝ ꯁꯥꯒꯠꯆꯔꯣ꯫ ꯅꯨꯄꯤꯗꯣ ꯎꯕ ꯃꯇꯝꯗ ꯑꯩꯒꯤ ꯊꯃꯣꯏꯗ ꯆꯤꯡ ꯂꯥꯎꯈꯤ꯫ ꯆꯍꯤꯗꯤ 22-23ꯒꯤ ꯄꯪꯍꯦꯜ ꯍꯦꯜꯂꯝꯃꯣꯏ꯫ ꯃꯍꯥꯛꯅ ꯑꯩꯉꯣꯟꯗ ꯌꯦꯡꯂꯛꯂꯒ ꯑꯩꯕꯨ ꯃꯨꯟꯅ ꯈꯪꯕꯗꯧꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯏ, ꯗꯥ ꯀꯨꯕꯦꯔ, ꯂꯝꯖꯦꯜ ꯆꯦꯜꯂꯤꯕ꯭ꯔꯣ? ꯑꯩꯍꯥꯛ ꯗꯥ ꯀꯨꯕꯦꯔꯅ ꯂꯝꯖꯦꯜ ꯆꯦꯜꯂꯛꯄꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯦ꯫ ꯆꯤꯡꯗꯣꯟ ꯑꯁꯤꯗ ꯅꯨꯄꯤ ꯏꯇꯣꯝꯇ ꯆꯠꯄꯁꯦ ꯅꯨꯡꯉꯥꯏꯇꯗꯨꯅ ꯂꯩꯔꯝꯕꯅꯦ꯫ ꯆꯤꯡꯃꯩ ꯑꯁꯤ ꯐꯥꯎꯕꯗꯪ ꯗꯥ ꯀꯨꯕꯦꯔꯒ ꯇꯞꯅ ꯆꯠꯃꯤꯟꯅꯁꯦ ꯍꯥꯏꯕꯕꯨ ꯌꯥꯔꯣꯏꯗ꯭ꯔꯥ? ꯑꯩꯍꯥꯛ ꯅꯨꯄꯤꯗꯨ ꯎꯕ ꯃꯇꯝꯗ ꯆꯦꯟꯕ ꯂꯦꯞꯄꯤ꯫ ꯑꯗꯨꯒ ꯇꯞꯅ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ ꯑꯩꯅ ꯍꯥꯏꯈꯤ, ꯅꯪꯕꯨ ꯀꯅꯥꯅꯣ? ꯅꯪꯅꯗꯤ ꯑꯩꯕꯨ ꯌꯥꯝꯅ ꯃꯨꯟꯅ ꯈꯪꯕꯗꯧꯅ ꯀꯧꯔꯛꯏ, ꯑꯗꯨꯒ ꯑꯩꯅꯗꯤ ꯉꯁꯤꯗ ꯑꯍꯥꯟꯕ ꯎꯅꯕꯗꯧꯅ ꯅꯁꯛ ꯈꯪꯗꯦꯅꯦ꯫ ꯃꯍꯥꯛꯅ ꯑꯩꯉꯣꯟꯗ ꯉꯛꯅ ꯌꯦꯡꯂꯛꯂꯒ ꯑꯃꯨꯛꯁꯨ ꯍꯥꯏꯔꯛꯈꯤ, ꯗꯥ ꯀꯨꯕꯦꯔ, ꯅꯪ ꯑꯩꯕꯨ ꯇꯁꯦꯡꯅ ꯈꯪꯗꯕ꯭ꯔꯣ? ꯅꯠꯇ꯭ꯔꯒꯅ ꯂꯛꯅꯒꯦ ꯍꯥꯏꯗꯨꯅ ꯈꯪꯅ ꯈꯪꯁꯤꯟꯅꯗ꯭ꯔꯤꯔꯣ? ꯑꯩ ꯃꯦꯂꯩꯅꯦ꯫ ꯑꯩꯅ ꯍꯥꯏꯐꯦꯠ ꯈꯜꯂꯒ, ꯃꯦꯂꯩ ꯍꯥꯏꯕꯗꯤ? ꯑꯩꯈꯣꯏꯅꯤ ꯆꯤꯡꯃꯩꯗꯣ ꯇꯞꯅ ꯆꯠꯄ ꯍꯧꯏ꯫ ꯆꯠꯅ ꯃꯥꯅ ꯑꯩꯉꯣꯟꯗ ꯑꯣꯟꯁꯤꯜꯂꯛꯂꯒ ꯍꯥꯏꯔꯛꯏ, ꯀꯔꯤꯅꯣ ꯗꯥ ꯀꯨꯕꯦꯔ? ꯑꯩꯍꯥꯛ ꯑꯣꯖꯥ ꯖꯇ꯭ꯔꯥꯒꯤ 3ꯁꯨꯕꯤ ꯃꯆꯥꯅꯨꯄꯤ ꯃꯦꯂꯩꯅꯦ꯫ ꯑꯗꯨꯒ ꯗꯥ ꯀꯨꯕꯦꯔꯅ ꯁꯨꯡꯎ ꯎꯅꯗ꯭ꯔꯤꯕꯗꯧꯅ ꯈꯪꯗꯦ ꯀꯥꯏꯅ ꯇꯧꯔꯛꯏꯁꯤꯕꯨ ꯀꯔꯤꯒꯤꯅꯣ? ꯗꯥ ꯀꯨꯕꯦꯔꯅ ꯑꯩꯈꯣꯏ ꯕꯕꯥꯗ ꯇꯨꯏꯁꯟꯒ ꯂꯥꯛꯈꯤꯕꯗꯣ ꯈꯪꯗꯦ ꯍꯥꯏꯒꯗꯧꯔꯤꯕ꯭ꯔꯥ? ꯅꯨꯄꯤꯗꯨꯒꯤ ꯋꯥꯗꯨꯗ ꯍꯧꯖꯤꯛ ꯈꯛꯇꯗ ꯑꯩꯍꯥꯛ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯒꯨꯝ ꯍꯥꯏꯐꯦꯠꯇꯪ ꯅꯣꯛꯂꯒ ꯑꯩꯅ ꯍꯥꯏꯈꯤ, ꯅꯪꯕꯣ ꯃꯈꯥ ꯂꯩꯀꯥꯏꯒꯤ ꯑꯩꯈꯣꯏ ꯁ꯭ꯀꯨꯜꯒꯤ ꯏꯪꯂꯤꯁꯀꯤ ꯑꯣꯖꯥ ꯖꯇ꯭ꯔꯥꯒꯤ ꯃꯆꯥꯅꯨꯄꯤꯔꯣ? ꯃꯗꯨꯗ ꯃꯥꯁꯨ ꯅꯣꯛꯂꯒ ꯍꯥꯏꯔꯛꯏ, ꯃꯥꯅꯤ ꯗꯥ ꯀꯨꯕꯦꯔ꯫ ꯑꯩꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯈꯤ, ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯖꯇ꯭ꯔꯥ ꯌꯥꯝꯅ ꯅꯨꯡꯁꯤꯕ, ꯌꯥꯝꯅꯁꯨ ꯐꯕ ꯑꯣꯖꯥꯅꯦ꯫ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤ 5 ꯄꯣꯛꯏ ꯍꯥꯏꯕꯗꯤ ꯑꯩꯁꯨ ꯈꯪꯉꯦ, ꯑꯗꯨꯕꯨ ꯃꯁꯛꯇꯤ ꯂꯣꯏꯅ ꯁꯨꯅ ꯈꯪꯗꯦ꯫ ꯑꯩꯅ ꯐꯖꯅ ꯈꯪꯕ ꯍꯥꯏꯕꯕꯨ ꯑꯍꯥꯟꯕꯒꯤ ꯃꯦꯔꯤꯅꯥ, ꯑꯗꯨꯒ ꯑꯅꯤꯁꯨꯕꯒꯤ ꯚꯦꯔꯣꯂꯤꯅꯤ꯫ ꯑꯗꯨꯒ ꯃꯦꯔꯤꯅꯥꯗꯤ ꯑꯩꯒ ꯀ꯭ꯂꯥꯁ ꯑꯃꯠꯇꯗ ꯇꯝꯃꯤꯟꯅꯕꯅꯤꯅ ꯃꯥꯒꯗꯤ ꯑꯩꯒ ꯐꯖꯅ ꯈꯪꯅꯩ꯫ ꯑꯗꯨꯒ ꯑꯩꯅ ꯅꯪꯕꯨ ꯈꯪꯉꯨꯗ꯭ꯔꯕꯗꯤ ꯅꯪꯅ ꯑꯉꯥꯡ ꯑꯣꯏꯕ, ꯑꯗꯨꯒ ꯌꯥꯝꯅ ꯀꯨꯏꯅ ꯎꯔꯨꯗꯕꯗꯒꯤ ꯈꯪꯗꯕꯅꯦ꯫ ꯀꯌꯥꯗꯤ ꯀꯨꯏꯔꯦ ꯑꯩꯅ ꯅꯈꯣꯏꯗ ꯇꯨꯏꯁꯟ ꯂꯥꯛꯑꯝꯕꯗꯣ, ꯆꯍꯤ 3ꯒꯤ ꯃꯃꯥꯡꯗꯅꯦ꯫ ꯑꯩꯅ ꯃꯦꯇ꯭ꯔꯤꯛ ꯊꯥꯔꯝꯗꯥꯏ ꯃꯇꯝꯗ ꯂꯥꯛꯑꯝꯕꯅꯦ꯫
Matamdudi nangdi class 4 damak tamhoriba daine. Aduga class 4 dang tamiba oriba nangi nasakti yamna nusikibane. Aina khanke masigi angangse maida chumi. Hayeng charaba kandadi yengba ngamdana phajagani. Madura maha nofet tawjai. Aina makha takhi. Nakhoi nusin naw singja masak loina phajai. Merina Berolini yamna phajai. Aduga nangna amuke hana haninga leitana phajai. Mani subi manga subi dusu phajarangani khalle. Akhoi didi kari kari mamin kauge. Melaina harai. Aigi he mathak mari subida maduna Lucy aduga iton tombi manga subidina Selki kawe. Maduda aina noklag haiki. Nakhoi baba sa English ki ozanina masagi maming thonba yamna hai. Phajabasu loina phajai. Minga saka sanana thole. Akhoi baba su English ki oza oramadi aigi mingsisu phajaramgadabane. Maduda Melaina thekting nolag harai. Dhako begi mingsu asuk yamna phajari sidi kanana thi haibage. Aina khangingba amaga loinana amu haiki. Phare masigi wase toklase. Natomda chingron sinda sabase kidro. Adugo singmai phawa chakadorubena karigino. Melaina harai. Kibabudi kideda. Aduda itomda sabagi nunghaidabada madumadi lei. Manai khunda agi imanabi khara leye. Makoina engonda amta lao haina hairakpase kuirabane. Maduda aina ngasise ai chingmai phawa laklage. Nakhoisu chingmai phawa laktuna aibu olamo haina kiba adugi nida. Manai khun haribase akhoi mamangsing sigi hek wamada leiba chingkhongmaktada taba apikpa khulamane. Nupa nahasingdi chingkaraga landongna sintawbana yamna na I haiduna chingkaraga aduma satnai. Nupi angangsingdi chingkaba ngamo haidunasu chingmaise tana laktuna koina satnai. Masi khangduna aina haiki. Nupi masa nangna natomda chingagi lambisida chatpagi mahuta koirabasu khara koina passenger garida main road da chatpa yadro. Maduda mahakna nofet tawraga harai. Passenger garida chatlabasu makhoigi singkhongdo yaunadi garina sangdidana. Aduna kilometer amadi adum khongna changlakpa taba. Hoi asomda chatpa tarabadi chingamakdadi chatlaroi. Aduda khongna ichachakadaba leibanina kaidawrugadabano. Chinga oirabasu oina somna som chatlage haiduna chatlaba. Melegi wa natana aigi lesabi amaga asumna chingagi lambida chapminagani habase mangdafau oitholakani thajakide. Karina ayha nupi korakde nupi anganga sanga taroktabana. Adubu ngasidi mangdafaba thajakidabada taibangda tasengna chapminare. Madusu halinga leitana phajabi nupi amaga. Masida ai kari pharongani habase mayamna amta khanbiyo. Haibam khangdaba amada ayhak yamna harauki. Ayhakna harau nungai khibagi maramda warisna makha satharpa matamda soidana khangani. Aina nungairaba mut amada Melaidi yangduna aina haiki. Melai nangi khangna sanaba leikrabo. Melaina nofet taraga hairai. Lehaningdrabo. Masidagi lehalasira. Ayang harabagi mathakta harauki. Nungaibagi mathakta hena nungaiki. Melaina hena nungsibiraknaba aina sumna haiki. Aidi nangna class 4 tamningai matamda aina ahanba ujaba numito pamjaba nangi saktamse aigi thamoida adoma mami takre. Maduda Melaina thekting nolaga harai. Adunara aina oja jatragi masanupinina chaktaklaga nangna khanglido. Ayhak ikai nungsi yanarame. Aigi asoibado namatlaga aina ngamna haiki. Adudi aina sum nang angawaramkini saurankiro haina leirubanini kaino. Maduda Melaina nokna kosigolaga harai. Yare ikai khangdabagi kangkotli habado tawraano. Kuinadagi khalai habasu khange khalakte habasu khange. Mahakna waise hek haba loiba matamda akhoni yangnaraga nokminai. Aina nungaibagi ithak ipomda tawduna sakhi. Asum wari sana lakpana haujikti chingmai yaure.
ꯌꯥꯝꯅ ꯁꯥꯡꯕ ꯂꯝ ꯅꯠꯇꯦ ꯃꯤꯅꯤꯠ 10 ꯈꯛꯇꯪꯒꯤ ꯂꯝꯕꯤꯅꯤ ꯆꯤꯡꯃꯩꯗ ꯌꯧꯕ ꯃꯇꯝꯗ ꯃꯥꯅ ꯂꯥꯛꯀꯅꯤ ꯍꯥꯏꯕ ꯃꯃꯥꯟꯅꯕꯁꯤꯡꯗꯣ ꯌꯧꯔꯛꯇ꯭ꯔꯤꯕꯅꯔ ꯀꯔꯤꯅꯣ ꯑꯃꯠꯇ ꯎꯈꯤꯗꯦ ꯑꯗꯨꯗ ꯃꯦꯂꯩꯅ ꯍꯥꯏꯔꯛꯈꯤ ꯗꯥ ꯀꯨꯕꯦꯔ ꯃꯈꯣꯏꯗ ꯌꯧꯔꯛꯇ꯭ꯔꯤꯕ ꯑꯣꯏꯔꯝꯒꯅꯤ ꯑꯩ ꯏꯇꯣꯝꯗ ꯁꯤꯗ ꯂꯩꯍꯧꯕ ꯇꯜꯂꯦ ꯑꯗꯨꯅ ꯃꯈꯣꯏꯔꯣꯝꯒꯤ ꯂꯝꯕꯤꯁꯤꯗ ꯑꯩꯈꯣꯏꯅꯤ ꯈꯔ ꯆꯠꯁꯤꯟꯁꯦ ꯑꯁ꯭ꯋꯥꯏꯗ ꯃꯈꯣꯏꯒ ꯊꯦꯡꯅꯕꯁꯨ ꯌꯥꯏ ꯃꯈꯣꯏ ꯂꯥꯛꯄ ꯎꯔꯕꯗꯤ ꯗꯥ ꯀꯨꯕꯦꯔ ꯑꯗꯨꯝ ꯍꯟꯈ꯭ꯔꯣ ꯃꯗꯨꯗ ꯑꯩꯅ ꯍꯥꯏꯈꯤ ꯍꯣꯏ ꯀꯩꯗꯧꯋꯦꯒꯦ ꯆꯠꯁꯤꯟꯁꯦ ꯑꯁꯤ ꯍꯥꯏꯔꯒ ꯑꯩꯈꯣꯏ ꯑꯅꯤ ꯃꯈꯣꯏꯔꯣꯝꯒꯤ ꯆꯤꯡꯌꯥꯒꯤ ꯂꯝꯕꯤꯗ ꯊꯛꯆꯤꯜꯂꯦ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯀꯅꯥꯒꯨꯝꯕꯤ ꯅꯨꯄꯤ ꯑꯃꯗꯒ ꯃꯥꯏ ꯑꯣꯟꯁꯤꯟꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯛꯇ꯭ꯔꯤ ꯋꯥꯔꯤ ꯁꯥꯟꯅꯕꯗꯤ ꯂꯥꯏꯗꯅ ꯅꯛꯐꯥꯎ ꯅꯛꯁꯤꯟꯅꯔꯛꯇ꯭ꯔꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯃꯁꯛ ꯁꯥꯊꯤꯅ ꯐꯖꯕꯤ ꯅꯨꯄꯤ ꯑꯃꯅ ꯌꯥꯝꯅ ꯀ꯭ꯂꯣꯁ ꯑꯣꯏꯅ ꯇꯧꯁꯤꯜꯂꯛꯄ ꯑꯁꯤꯗ ꯑꯩꯍꯥꯛ ꯍꯥꯏꯐꯝ ꯇꯧꯐꯝ ꯈꯪꯈꯤꯗꯦ ꯋꯥꯈꯜ ꯑꯁꯦ ꯏꯇꯥꯎ ꯇꯥꯎꯏ ꯃꯊꯨꯝ ꯃꯔꯥꯡ ꯍꯧꯈꯤ ꯅꯨꯡꯉꯥꯏꯕꯅ ꯋꯥꯈꯜꯁꯦ ꯉꯥꯏꯍꯥꯛꯇ ꯂꯩꯇꯥꯕ ꯉꯝꯈꯤꯗꯦ ꯑꯉꯛꯄꯅꯤ ꯃꯦꯂꯩ ꯑꯩꯈꯣꯏꯅꯤꯅ ꯃꯈꯣꯏꯔꯣꯝꯒꯤ ꯆꯤꯡꯌꯥꯒꯤ ꯂꯝꯕꯤꯗ ꯍꯦꯛ ꯆꯠꯄꯒ ꯑꯩꯒꯤ ꯁꯪꯁꯥꯔ ꯍꯥꯟꯅꯒꯤ ꯁꯪꯁꯥꯔꯗꯣ ꯑꯣꯏꯈꯤꯗ꯭ꯔꯦ ꯇꯔꯪ ꯃꯥꯔꯪꯒꯤ ꯁꯪꯁꯥꯔ ꯑꯃ ꯑꯣꯏꯈ꯭ꯔꯦ ꯃꯦꯂꯩꯒꯤ ꯃꯁꯛꯇꯣ ꯍꯥꯟꯅꯗꯒꯤ ꯁꯔꯨꯛ ꯆꯥꯝꯃ ꯍꯦꯟꯅ ꯐꯖꯈꯠꯂꯛꯏ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯥꯏꯕꯗ ꯇꯥꯔꯒꯗ꯭ꯔꯥ ꯃꯥꯒꯤ ꯐꯖꯕꯗꯣ ꯑꯩꯒꯤ ꯆꯤꯟꯁꯤꯅ ꯍꯥꯏꯕꯗ ꯉꯝꯃꯔꯣꯏ ꯀꯌꯥꯃꯨꯛ ꯍꯦꯟꯅ ꯐꯖꯕꯒꯦ ꯍꯥꯏꯕꯗꯣ ꯆꯨꯕꯥꯗ ꯌꯦꯡꯂꯤ ꯆꯨꯕꯥꯗꯒꯤ ꯍꯦꯟꯅꯤꯡꯗ꯭ꯔꯦ ꯃꯥꯏꯊꯣꯡꯗ ꯌꯦꯡꯉꯦ ꯑꯇꯣꯞꯄ ꯌꯦꯡꯒꯅꯤ ꯀꯥꯎꯔꯦ ꯄꯥꯝꯕꯣꯝꯗ ꯌꯦꯡꯂꯤ ꯃꯈꯥ ꯇꯥꯅ ꯑꯇꯣꯞꯄꯗ ꯌꯦꯡꯅꯤꯡꯗ꯭ꯔꯦ ꯃꯤꯠꯁꯤꯅ ꯇꯥꯔꯨ ꯇꯥꯔꯨꯕ ꯃꯐꯝꯗꯒꯤ ꯃꯆꯤ ꯂꯦꯡꯈꯤꯗ꯭ꯔꯦ ꯇꯁꯦꯡꯅ ꯍꯥꯏꯔꯕ ꯃꯇꯝꯗ ꯆꯥꯡꯗꯝꯅꯤꯡꯉꯥꯏ ꯂꯩꯔꯔꯣꯏꯗꯕ ꯃꯍꯥꯛꯀꯤ ꯃꯁꯛꯅꯤ ꯌꯣꯠꯆꯥꯕꯤꯒꯤ ꯃꯅꯥꯛꯇ ꯌꯣꯠ ꯃꯇꯦꯛ ꯄꯛꯁꯤꯜꯂꯨꯕ ꯃꯇꯝꯗ ꯌꯣꯠꯆꯥꯕꯤꯗ ꯅꯞꯈꯤꯕꯒꯨꯝ ꯑꯩꯁꯨ ꯃꯦꯂꯩꯒꯤ ꯐꯖꯕ ꯁꯛꯅ ꯑꯗꯨꯃꯛ ꯆꯤꯡꯁꯤꯟꯈ꯭ꯔꯦ ꯃꯉꯣꯟꯗꯒꯤ ꯂꯥꯞꯊꯣꯛꯄ ꯉꯝꯒꯅꯤ ꯍꯥꯏꯕ ꯑꯩ ꯊꯥꯖꯗ꯭ꯔꯦ ꯍꯧꯖꯤꯛ ꯅꯨꯃꯤꯠ ꯇꯥꯒꯗꯧꯔꯦ ꯑꯩꯅ ꯉꯛꯅ ꯑꯀꯣꯏꯕꯗ ꯂꯩꯗꯨꯅ ꯌꯦꯡꯈꯤ ꯃꯇꯝ ꯑꯁꯤꯗ ꯃꯦꯂꯩꯅ ꯑꯩꯅ ꯆꯤꯡꯅꯈ꯭ꯔꯅꯤ ꯃꯇꯥꯒꯨꯝ ꯉꯛꯅ ꯍꯥꯏꯔꯛꯏ ꯗꯥ ꯀꯨꯕꯦꯔ ꯀꯔꯤꯒꯤ ꯉꯁꯤꯁꯤꯅ ꯅꯨꯃꯤꯠ ꯌꯥꯝꯅ ꯊꯨꯅ ꯇꯥꯕꯗꯧꯅ ꯇꯧꯔꯤꯕꯅꯣ ꯑꯩꯈꯣꯏꯅꯤꯅ ꯂꯥꯛꯏꯕ ꯃꯇꯝꯁꯤꯁꯨ ꯄꯥꯛꯁꯥꯡ ꯁꯥꯡꯕ ꯂꯝ ꯅꯠꯇꯦ ꯑꯩꯁꯨ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯈꯟꯖꯤꯜꯂꯨꯗꯕꯅ ꯃꯍꯥꯛꯀꯤ ꯋꯥꯗ ꯋꯥꯄꯥꯡꯁꯤꯡꯕ ꯑꯣꯏꯅ ꯑꯩꯅ ꯍꯥꯏꯈꯤ ꯍꯣꯏꯅꯦ ꯃꯤꯅꯤꯠ 10ꯒꯤ ꯂꯝꯕꯤ ꯑꯁꯤꯗ ꯐꯅ ꯇꯞꯅ ꯆꯠꯂꯕꯁꯨ ꯄꯨꯡ 3 ꯐꯥꯅꯗꯤ ꯆꯠꯂꯣꯏ ꯃꯁꯦ ꯑꯩꯁꯨ ꯍꯥꯏꯐꯝ ꯈꯪꯗꯅ ꯉꯛꯏꯍꯦ ꯇꯁꯦꯡꯕꯗꯤ ꯃꯗꯣ ꯃꯥꯅ ꯑꯩꯕꯨ ꯄꯨꯔꯒ ꯃꯐꯝ ꯀꯗꯥꯏꯗ ꯀꯣꯏꯄꯨ ꯄꯨꯗꯅ ꯆꯠꯂꯕꯖꯥꯠꯅꯤ ꯑꯩꯅ ꯈꯪꯗꯅꯕ ꯑꯩꯒꯤ ꯋꯥꯈꯟꯕꯨ ꯃꯥꯅ ꯊꯃꯩꯁꯤꯟꯕ ꯑꯣꯏꯔꯝꯒꯅꯤ ꯍꯧꯖꯤꯛꯀꯥꯟꯒꯤ ꯁꯥꯏꯟꯁꯀꯤ ꯂꯣꯟꯗ ꯃꯥꯏꯟ ꯀꯟꯇ꯭ꯔꯣꯜ ꯇꯧꯕꯗꯣ ꯃꯗꯨꯃꯛꯅꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯝ ꯑꯗꯨꯗ ꯑꯩꯅ ꯈꯜꯂꯛꯈꯤ ꯃꯦꯂꯩꯒꯤ ꯃꯁꯛꯅ ꯃꯤꯑꯣꯏꯕꯗ ꯑꯣꯏꯔꯨꯗꯕꯗ ꯈꯪꯕ ꯐꯖꯈꯠꯂꯛꯄ ꯑꯗꯨꯗ ꯈꯪꯍꯧꯗꯅ ꯅꯨꯃꯤꯠ ꯈꯪꯇꯥ ꯇꯥꯁꯤꯜꯂꯛꯄ ꯑꯁꯤꯗ ꯑꯩꯒꯤ ꯋꯥꯈꯟꯗ ꯑꯁꯨꯝꯅ ꯈꯜꯂꯛꯈꯤ ꯑꯩ ꯑꯁꯤꯕꯨ ꯍꯦꯂꯣꯏꯅ ꯆꯦꯜꯂꯕ ꯖꯥꯠꯂꯥ ꯑꯩꯅ ꯆꯠꯃꯤꯟꯅꯔꯤꯕ ꯃꯦꯂꯩ ꯑꯁꯤꯕꯨ ꯍꯦꯂꯣ ꯑꯣꯏꯔꯕ ꯖꯥꯠꯂꯥ ꯑꯗꯨꯕꯨ ꯃꯁꯦ ꯑꯩꯅ ꯈꯟꯖꯕ ꯈꯛꯇꯅꯤ ꯆꯤꯟꯕꯥꯡ ꯀꯥꯡꯗꯨꯅ ꯍꯥꯏꯈꯤꯕ ꯂꯩꯇꯦ ꯑꯗꯨꯒ ꯃꯦꯂꯩꯅꯗꯤ ꯑꯩꯉꯣꯟꯗ ꯁꯥꯎꯔꯥꯡꯅꯅ ꯌꯦꯡꯂꯛꯑꯒ ꯍꯥꯏꯔꯛꯏ ꯗꯥ ꯀꯨꯕꯦꯔ ꯑꯩ ꯍꯦꯂꯣꯏ ꯅꯠꯇꯦꯀꯣ ꯗꯥ ꯀꯨꯕꯦꯔꯅ ꯅꯨꯡꯁꯤꯕ ꯃꯤꯠꯌꯦꯡꯅ ꯅꯨꯡꯁꯤꯅ ꯑꯩꯉꯣꯟꯗ ꯌꯦꯡꯕꯗꯨꯗ ꯌꯥꯝꯅ ꯍꯦꯟꯗꯣꯛꯅ ꯐꯖꯅ ꯎꯕꯒꯤ ꯋꯥꯅꯤ ꯅꯨꯃꯤꯠꯅ ꯈꯪꯇꯥ ꯇꯥꯁꯤꯜꯂꯛꯄ ꯑꯁꯤꯗ ꯅꯪꯅ ꯅꯠꯇꯅ ꯑꯩꯁꯨ ꯉꯛꯂꯤꯕꯁꯤꯅꯤ ꯑꯩꯍꯥꯛ ꯑꯣꯖꯥ ꯆꯇ꯭ꯔꯥꯒꯤ 3ꯁꯨꯕ ꯃꯆꯥꯅꯨꯄꯤ ꯃꯦꯂꯩꯅꯦ ꯉꯥꯎꯁꯤꯟꯅꯔꯛꯀꯅꯨꯀꯣ ꯃꯥꯒꯤ ꯋꯥꯗꯨꯗ ꯑꯩ ꯄꯨꯡꯉꯛ ꯉꯛꯈꯤ ꯑꯗꯨꯒ ꯅꯣꯛꯅꯤꯡꯕꯁꯨ ꯐꯥꯎꯈꯤ ꯑꯩꯅ ꯁꯨꯡꯍꯥꯏ ꯍꯥꯏꯈꯤꯗꯕ ꯆꯨꯝꯅꯇ ꯈꯟꯖꯕ ꯋꯥꯗꯨꯗ ꯃꯥꯅ ꯑꯩꯅ ꯍꯥꯏꯈꯤꯕꯗꯧꯅ ꯍꯥꯏꯔꯛꯄ ꯑꯁꯤꯗ ꯑꯩ ꯄꯨꯡꯉꯛ ꯉꯛꯈꯤ ꯉꯛꯇꯨꯅ ꯑꯩꯅ ꯍꯥꯏꯈꯤ ꯅꯉꯣꯟꯗ ꯑꯩꯅ ꯀꯔꯝ ꯀꯥꯟꯗ ꯍꯦꯂꯣꯏꯅꯤ ꯍꯥꯏꯈ꯭ꯔꯕꯒꯦ ꯃꯗꯨꯅ ꯃꯍꯥꯛꯅ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯍꯥꯏꯔꯛꯏ ꯍꯥꯏꯗꯦ ꯑꯗꯨꯗ ꯑꯣꯏꯔꯛꯏꯕ ꯐꯤꯕꯝꯁꯤꯗ ꯅꯪꯅ ꯂꯥꯟꯅ ꯈꯟꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯑꯩꯅ ꯆꯨꯝꯅ ꯁꯨꯝ ꯍꯥꯏꯕꯅꯤꯗ ꯑꯩꯈꯣꯏ ꯑꯅꯤ ꯆꯠꯄ ꯂꯦꯞꯈꯤꯗꯦ ꯍꯦꯂꯣꯏꯅ ꯆꯦꯟꯕ ꯑꯣꯏꯔꯕꯁꯨ ꯆꯦꯟꯗꯕꯕꯨ ꯑꯣꯏꯔꯕꯁꯨ ꯃꯝꯁꯤꯜꯂꯛꯑꯦ ꯍꯥꯏꯗꯨꯅ ꯌꯨꯝꯗ ꯍꯟꯅꯤꯡꯕ ꯐꯥꯎꯈꯤꯗꯦ ꯌꯨꯝ ꯀꯧꯕ ꯑꯃ ꯂꯩ ꯍꯥꯏꯕꯗꯣ ꯃꯇꯨꯐꯥꯎ ꯅꯤꯡꯁꯤꯡꯈꯤꯗꯦ ꯑꯗꯨꯃꯛ ꯃꯥꯒ ꯂꯣꯏꯅꯗꯨꯅ ꯑꯗꯨꯝ ꯆꯠꯅꯤꯡꯈꯤ ꯈꯔ ꯆꯠꯂꯕ ꯃꯇꯨꯡꯗ ꯑꯩꯅ ꯑꯃꯨꯛ ꯑꯁꯨꯝꯅ ꯈꯜꯂꯛꯏ ꯃꯤ ꯄꯨꯡ ꯇꯥꯗꯕ ꯆꯤꯡꯌꯥꯒ ꯑꯣꯏꯔꯦ ꯃꯝꯁꯤꯜꯂꯛꯄꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯤ ꯂꯧꯔꯒ
ꯃꯁꯤ ꯅꯨꯄꯤꯁꯦ ꯑꯩꯅ ꯅꯝꯗꯨꯅ ꯆꯦꯟꯒꯅꯤꯁꯦ ꯃꯁꯤꯁꯨ ꯑꯩꯅ ꯈꯟꯖꯕ ꯈꯛꯇꯅꯤ ꯃꯍꯥꯛꯅ ꯇꯥꯅꯕ ꯍꯥꯏꯈꯤꯕ ꯅꯠꯇꯦ ꯃꯁꯤꯗꯁꯨ ꯃꯍꯥꯛꯅ ꯀꯔꯤ ꯍꯥꯏꯔꯕꯒꯦ ꯍꯥꯏꯕꯕꯨ ꯗꯥ ꯀꯨꯕꯦꯔꯅ ꯃꯤꯄꯨꯡ ꯇꯥꯗꯕ ꯆꯤꯡꯒꯥꯒꯤ ꯃꯇꯝ ꯑꯁꯤꯗ ꯃꯝꯁꯤꯜꯂꯛꯄꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯒ ꯑꯩꯕꯨ ꯆꯦꯟꯒꯦ ꯍꯥꯏꯔꯕꯁꯨ ꯑꯗꯨꯝ ꯆꯦꯜꯂꯣ ꯑꯩꯁꯨ ꯑꯗꯨꯝ ꯌꯥꯒꯅꯤ ꯃꯔꯝꯗꯤ ꯑꯩꯅꯁꯨ ꯗꯥ ꯀꯨꯕꯦꯔꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤ ꯑꯩ ꯅꯣꯛꯅꯤꯡꯉꯝꯕꯗꯒꯤ ꯁꯥꯎꯅꯤꯡꯉꯛꯄ ꯑꯃ ꯌꯥꯎꯔꯛꯏ ꯑꯗꯨꯒ ꯁꯤꯡꯅꯅ ꯍꯥꯏꯈꯤ ꯀꯔꯤꯅꯣ ꯅꯪꯅ ꯇꯧꯔꯤꯁꯦ ꯑꯩꯅ ꯈꯟꯕ ꯄꯨꯛꯅꯤꯡꯒꯤ ꯋꯥꯐꯝꯁꯤ ꯅꯪꯅ ꯀꯃꯥꯏꯅ ꯈꯪꯕꯅꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯗꯤ ꯅꯪꯒ ꯆꯠꯃꯤꯟꯅꯕꯁꯦ ꯑꯩ ꯁꯨꯝ ꯏꯀꯥꯏꯔꯛꯀꯗꯧꯔꯦ ꯃꯍꯥꯛꯅ ꯅꯣꯛꯂꯒ ꯍꯥꯏꯔꯛꯏ ꯏꯍꯦ ꯀꯩꯒꯤ ꯅꯪꯗꯤ ꯏꯀꯥꯏꯒꯗꯧꯔꯤꯕ ꯑꯩꯅ ꯁꯥꯎꯔꯛꯅꯅ ꯍꯥꯏꯈꯤ ꯇꯟꯖꯥ ꯆꯥꯕ ꯑꯆꯤꯛꯄ ꯃꯐꯝꯗ ꯅꯨꯄꯤꯒ ꯂꯩꯃꯤꯟꯅꯕ ꯃꯇꯝꯗ ꯅꯨꯄꯥ ꯑꯃꯇ ꯖꯨꯒꯣꯠ ꯆꯥꯅ ꯑꯃꯨꯛꯇ ꯈꯟꯅꯗꯦ ꯀꯅꯥꯅꯁꯨ ꯈꯪꯕ ꯅꯠꯇꯕꯗ ꯆꯨꯝꯅ ꯈꯟꯖꯕꯗꯨꯐꯥꯎ ꯑꯈꯪꯕ ꯌꯥꯎꯔꯛꯂꯕꯗꯤ ꯈꯜꯂꯨꯔꯤꯕ ꯃꯍꯥꯛꯇꯣ ꯏꯀꯥꯏꯔꯣꯏꯗ꯭ꯔꯣ ꯃꯗꯨꯗ ꯃꯍꯥꯛꯅ ꯁꯤꯗ ꯅꯣꯛꯂꯒ ꯍꯥꯏꯔꯛꯏ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯒꯤ ꯃꯔꯛꯇ ꯅꯠꯇ꯭ꯔꯒꯅ ꯍꯛꯆꯤꯟꯅ ꯅꯨꯡꯁꯤꯅꯔꯤꯕ ꯑꯅꯤꯒꯤ ꯃꯔꯛꯇ ꯏꯀꯥꯏꯒꯗꯕ ꯏꯀꯥꯏꯕ ꯌꯥꯕ ꯋꯥꯐꯝ ꯑꯃꯇ ꯂꯩꯇꯦ ꯃꯔꯝꯗꯤ ꯃꯕꯥꯅꯤꯃꯛ ꯍꯛꯆꯥꯡ ꯇꯣꯉꯥꯟꯖꯕ ꯈꯛꯇꯅꯤ ꯋꯥꯈꯜꯗꯤ ꯑꯃꯠꯇ ꯑꯣꯏꯔꯕꯅꯤ ꯍꯧꯖꯤꯛ ꯑꯩꯅ ꯍꯥꯏꯈꯤꯕꯗꯨꯗꯤ ꯅꯪꯅ ꯈꯟꯕ ꯋꯥꯈꯜꯗꯣ ꯈꯪꯗꯨꯅ ꯍꯥꯏꯈꯤꯕꯗꯤ ꯅꯠꯇꯦ ꯆꯨꯝꯅꯇ ꯅꯪꯕꯨ ꯅꯨꯡꯁꯤꯔꯨꯕꯅ ꯑꯁꯤꯒꯨꯝꯕ ꯐꯤꯕꯝ ꯃꯇꯝ ꯑꯁꯤꯗ ꯅꯪꯅ ꯈꯜꯂꯝꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯑꯩꯅ ꯄꯪꯍꯥꯏ ꯍꯥꯏꯈꯤꯕꯅꯤ ꯗꯥ ꯀꯨꯕꯦꯔꯅꯕꯨ ꯈꯟꯕꯨ ꯈꯟꯈꯤꯕ꯭ꯔꯣ ꯑꯩꯈꯣꯏꯅꯤꯒꯤ ꯃꯑꯣꯡꯁꯦ ꯅꯨꯡꯁꯤꯕ ꯀꯔꯤꯅꯣ ꯈꯪꯗ꯭ꯔꯤꯕ ꯑꯃꯒ ꯀꯨꯏꯅ ꯅꯨꯡꯁꯤꯅꯔꯛꯂꯕꯤ ꯅꯨꯡꯁꯤꯕꯗ ꯀꯣꯂꯤ ꯑꯣꯏꯔꯕꯤ ꯑꯃꯒ ꯉꯥꯡꯅ ꯁꯛꯅꯕꯗꯧꯅ ꯇꯧꯔꯤ ꯗꯥꯏꯔꯦꯛꯇ ꯀꯨꯕꯦꯔꯅꯕꯨ ꯈꯟꯕꯨ ꯈꯟꯈꯤꯕ꯭ꯔꯣ ꯍꯪꯂꯛꯄ ꯑꯗꯨꯗ ꯑꯩꯍꯥꯛ ꯈꯨꯝꯐꯝ ꯈꯪꯈꯤꯗꯦ ꯍꯧꯖꯤꯛꯇꯤ ꯅꯨꯃꯤꯠꯁꯨ ꯄꯨꯡꯇꯥ ꯇꯥꯈ꯭ꯔꯦ ꯂꯣꯏꯅꯅ ꯄꯨꯔꯅꯤꯃꯥ ꯅꯨꯃꯤꯠꯀꯤ ꯊꯥꯖꯅ ꯅꯣꯡꯄꯣꯛ ꯊꯪꯕ ꯆꯤꯡꯗꯣꯟꯗꯒꯤ ꯃꯁꯦꯛ ꯃꯉꯥꯜꯒ ꯂꯣꯏꯅꯅ ꯇꯞꯅ ꯍꯥꯏꯒꯠꯂꯛꯂꯤ ꯊꯥꯕꯜꯒꯤ ꯃꯉꯥꯜꯅ ꯐꯤꯉꯧ ꯐꯥꯎꯕꯒꯨꯝ ꯁꯟꯗꯣꯔꯛꯄ ꯑꯁꯤꯗ ꯑꯩꯒꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯄꯨꯡꯅꯧ ꯅꯧꯊꯣꯔꯛꯈꯤ ꯋꯥꯈꯜ ꯅꯧꯊꯣꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅꯁꯨ ꯄꯥꯝꯖꯕ ꯑꯃꯁꯨ ꯑꯩꯅ ꯅꯤꯡꯁꯤꯡꯂꯛꯈꯤ ꯃꯗꯨꯗꯤ ꯑꯩꯅ ꯅꯣꯕꯦꯜ ꯄꯥꯈꯤꯕ ꯁꯤꯅꯦꯃꯥ ꯌꯦꯡꯈꯤꯕ ꯃꯇꯝꯗ ꯊꯦꯡꯅꯈꯤꯕ ꯎꯈꯤꯕꯗꯨꯅꯤ ꯍꯩꯀꯣꯜ ꯂꯩꯀꯣꯜ ꯂꯧꯕꯨꯛ ꯂꯝꯍꯥꯡ ꯆꯤꯡꯌꯥ ꯇꯝꯌꯥꯗ ꯍꯦꯔꯣꯏꯟꯗꯣ ꯃꯈꯣꯡ ꯁꯥꯡꯅ ꯇꯤꯡꯊꯣꯛꯂꯒ ꯐꯝꯕ ꯑꯗꯨꯒ ꯍꯦꯔꯣꯗꯨꯅ ꯍꯦꯔꯣꯏꯟꯒꯤ ꯃꯈꯣꯡꯗꯨꯗ ꯃꯣꯡꯈꯥꯡꯅꯅ ꯂꯣꯡꯅ ꯍꯤꯞꯄ ꯍꯦꯔꯣꯏꯟꯗꯨꯅ ꯃꯈꯨꯠ ꯌꯦꯠꯀꯤ ꯈꯨꯠꯁꯥ ꯃꯉꯥꯗꯨꯅ ꯁꯝꯆꯦꯠ ꯁꯥꯔꯒ ꯍꯦꯔꯣꯗꯨꯒꯤ ꯃꯁꯝꯕꯨ ꯍꯪꯒꯠ ꯍꯟꯗ ꯍꯥꯞꯄꯤꯕ ꯃꯁꯦ ꯑꯩꯅ ꯌꯥꯝꯅ ꯈꯣꯏꯗꯥꯈꯤ ꯑꯗꯨꯅ ꯃꯤꯀꯨꯞ ꯑꯗꯨꯗ ꯍꯥꯏꯐꯦꯠꯇꯪ ꯈꯜꯂꯨꯕꯅꯤ ꯑꯗꯨꯒ ꯃꯦꯂꯩꯅꯗꯤ ꯀꯔꯤ ꯍꯥꯏꯔꯛꯄꯒꯦ ꯍꯥꯏꯕꯕꯨ ꯗꯥ ꯀꯨꯕꯦꯔ ꯆꯠꯄ ꯋꯥꯔꯦ ꯉꯥꯏꯍꯥꯛꯇ ꯄꯣꯊꯥꯈꯤꯁꯦ ꯑꯁꯤꯗꯒꯤ ꯂꯩꯕꯨꯡ ꯃꯥꯟꯕ ꯇꯣꯡꯇꯛ ꯇꯧꯕ ꯑꯁꯤꯗ ꯑꯩꯅ ꯈꯣꯡ ꯇꯤꯡꯊꯣꯛꯂꯒ ꯐꯝꯒꯦ ꯑꯗꯨꯒ ꯗꯥ ꯀꯨꯕꯦꯔꯅ ꯑꯩꯒꯤ ꯐꯩꯒꯟꯗ ꯃꯨꯛꯈꯥꯡꯅꯔꯒ ꯂꯣꯡꯅ ꯍꯤꯞꯄꯣ ꯑꯗꯨꯒ ꯑꯩꯒꯤ ꯌꯦꯠꯀꯤ ꯈꯨꯠꯅ ꯁꯝꯖꯦꯠ ꯁꯥꯔꯒ ꯗꯥ ꯀꯨꯕꯦꯔꯒꯤ ꯁꯝꯗꯣ ꯍꯪꯒꯠꯅ ꯍꯥꯞꯄꯤꯒꯦ ꯃꯥꯒꯤ ꯋꯥꯗꯨꯗ ꯑꯩꯅ ꯅꯣꯛꯂꯒ ꯃꯉꯣꯟꯗ ꯌꯦꯡꯂꯒ ꯍꯥꯏꯈꯤ ꯇꯣ ꯑꯃꯨꯛꯁꯨ ꯇꯧꯔꯛꯑꯦ ꯑꯩꯅ ꯃꯁꯤ ꯈꯜꯂꯤ ꯑꯩꯅ ꯃꯁꯤ ꯄꯥꯝꯃꯤ ꯍꯥꯏꯕꯁꯦ ꯅꯪꯅ ꯀꯃꯥꯏꯅ ꯈꯪꯕꯒꯦ ꯑꯃꯨꯔꯛ ꯑꯅꯤꯔꯛ ꯐꯥꯎꯕꯗꯤ ꯇꯥꯟ ꯆꯥꯅꯕꯅꯤ ꯍꯥꯏꯔꯒꯁꯨ ꯑꯍꯨꯝꯂꯛ ꯁꯨꯔꯕꯗꯁꯨ ꯇꯥꯟ ꯆꯥꯅꯕꯅꯤ ꯀꯔꯝꯅ ꯈꯟꯒꯅꯤ ꯃꯁꯤꯗ ꯑꯩꯅ ꯅꯪꯕꯨ ꯆꯤꯡꯅꯔꯣꯏꯗꯕꯒꯤ ꯃꯔꯝ ꯀꯔꯤ ꯂꯩꯕꯒꯦ ꯃꯍꯥꯛꯅ ꯂꯩꯕꯨꯡ ꯃꯊꯛꯇ ꯀꯥꯈꯠꯂꯒ ꯁꯥꯎꯔꯥꯡꯅꯅ ꯍꯥꯏꯔꯛꯏ ꯑꯩꯁꯨ ꯈꯪꯗꯦ ꯍꯥꯏꯔꯦꯗꯅ ꯅꯪꯅ ꯈꯟꯕ ꯋꯥꯈꯟꯕꯨ ꯑꯩꯅ ꯀꯔꯝꯅ ꯈꯪꯗꯣꯏꯅꯣ ꯑꯩꯅ ꯅꯪꯒꯤ ꯅꯁꯝ ꯍꯥꯞꯄꯤꯒꯦ ꯍꯥꯏꯕꯗꯨꯗꯤ ꯑꯩꯒꯤ ꯑꯄꯥꯝꯕꯗ ꯑꯗꯨꯝ ꯍꯥꯏꯖꯕꯅꯤ ꯀꯔꯤꯒꯨꯝꯕ ꯗꯥ ꯀꯨꯕꯦꯔꯅ ꯑꯩꯒꯤ ꯑꯄꯥꯝꯕꯁꯤꯗ ꯍꯥꯟꯅ ꯍꯥꯏꯔꯝꯃꯗꯤ ꯑꯩꯅꯁꯨ ꯉꯛꯀꯗꯧꯔꯤꯕꯅꯤ ꯉꯛꯄꯗ ꯅꯠꯇꯅ ꯑꯩꯅꯁꯨ ꯗꯥ ꯀꯨꯕꯦꯔꯕꯨ ꯆꯤꯡꯅꯔꯣꯏꯗ꯭ꯔꯥ ꯅꯠꯇꯦ ꯗꯥ ꯀꯨꯕꯦꯔꯅꯁꯨ ꯑꯩꯒꯤ ꯑꯄꯥꯝꯕꯁꯤꯗ ꯈꯟꯕꯨ ꯈꯟꯕ꯭ꯔꯣ ꯈꯜꯂꯕꯗꯤ ꯑꯩꯈꯣꯏꯅꯤꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕꯁꯦ ꯀꯌꯥꯗ ꯃꯥꯟꯅꯔꯤꯕ ꯂꯩꯃꯤꯟꯅꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯒꯗꯕ ꯃꯥꯜꯂꯤ ꯃꯁꯤꯗꯁꯨ ꯃꯥꯒꯤ ꯋꯥꯅ ꯃꯊꯛ ꯍꯦꯛꯇ ꯊꯣꯡꯈꯤ ꯃꯥꯒꯤ ꯋꯥꯅ ꯍꯦꯛꯇ ꯆꯨꯝꯈꯤ ꯈꯪꯗꯦ ꯉꯥꯡꯊꯣꯛ ꯁꯛꯇꯣꯛꯄ ꯃꯇꯝꯗꯁꯨ ꯇꯥꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯃꯥꯕꯨ ꯂꯥꯟꯅ ꯈꯟꯒꯦ ꯍꯥꯏꯕ ꯑꯩ ꯁꯨꯡꯉꯝ ꯉꯝꯈꯤꯗꯦ ꯃꯍꯥꯛꯅ ꯃꯁꯤꯗꯤ ꯑꯩꯒꯤ ꯑꯄꯥꯝꯕꯅꯤ ꯍꯥꯏꯔꯛꯄꯗꯨꯗ ꯑꯩꯉꯣꯟꯗ ꯑꯊꯣꯝꯅꯕꯒꯨꯝ ꯊꯣꯛꯈꯤ ꯃꯥꯕꯨ ꯅꯨꯡꯁꯤꯔꯨꯕ ꯄꯥꯝꯕꯕꯨ ꯀꯧꯕꯅꯤꯅ
ꯑꯐ-ꯐꯠꯇ ꯀꯔꯤꯃꯠꯇ ꯈꯟꯇꯗꯅ ꯃꯅꯥꯛꯇ ꯆꯪꯁꯤꯟꯈꯤ ꯑꯗꯨꯒ ꯂꯩꯕꯨꯡ ꯃꯊꯛꯇ ꯀꯥꯈꯠꯈꯤ ꯃꯍꯥꯛꯅ ꯂꯩꯕꯨꯡ ꯃꯊꯛ ꯑꯗꯨꯗ ꯃꯈꯣꯡ ꯇꯤꯡꯊꯣꯛꯂꯒ ꯐꯝꯃꯤ ꯃꯥꯒꯤ ꯇꯤꯡꯊꯣꯛꯂꯤꯕ ꯃꯈꯣꯡ ꯅꯥꯝꯃꯗ ꯑꯩꯅ ꯃꯈ꯭ꯋꯥꯡ ꯍꯤꯞꯊꯔꯦ ꯑꯗꯨꯒ ꯃꯥꯅ ꯃꯈꯨꯠ ꯌꯦꯠꯀꯤ ꯃꯣꯟ ꯃꯣꯟ ꯂꯥꯎꯕ ꯈꯨꯠꯁꯥ ꯑꯗꯨꯅ ꯁꯝꯆꯦꯠ ꯁꯥꯔꯒ ꯑꯩꯒꯤ ꯁꯝꯕꯨ ꯍꯥꯞꯄꯤꯔꯤ ꯃꯇꯝ ꯑꯗꯨꯗꯤ ꯑꯩꯍꯥꯛ ꯁꯪꯁꯥꯔꯁꯤꯒꯤ ꯃꯅꯨꯡꯗ ꯂꯩꯔꯕꯁꯨ ꯁꯪꯁꯥꯔꯁꯤꯒꯤ ꯋꯥꯡꯃꯗ ꯂꯩꯕꯒꯨꯝꯂꯦ ꯑꯣꯟꯊꯣꯛꯅ ꯀꯜꯂꯄꯦꯟꯅ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯗꯣ ꯑꯣꯏꯔꯦ ꯉꯁꯥꯏ ꯅꯨꯃꯤꯠ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯃꯃꯥꯟꯅꯕꯤꯁꯤꯡꯒꯤ ꯃꯅꯥꯛꯇ ꯆꯠꯂꯤꯕꯅꯤ ꯃꯃꯥꯟꯅꯕꯤꯁꯤꯡ ꯂꯥꯛꯀꯅꯤ ꯍꯥꯏꯈꯤꯕ ꯋꯥꯐꯝꯁꯤꯡꯗꯣ ꯑꯃꯠꯇ ꯈꯟꯈꯤꯗ꯭ꯔꯦ ꯅꯤꯡꯃꯨ ꯅꯤꯡꯁꯤꯡꯈꯤꯗ꯭ꯔꯦ ꯃꯁꯤꯁꯨ ꯑꯉꯛꯄ ꯑꯃꯅꯤ ꯑꯁꯨꯛ ꯁꯥꯡꯈ꯭ꯔꯕ ꯃꯇꯝ ꯑꯁꯤꯗ ꯀꯃꯥꯏꯅ ꯅꯤꯡꯁꯤꯡꯗ꯭ꯔꯤꯕꯅꯣ ꯍꯥꯏꯕꯗꯣ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯩ ꯉꯛꯏ ꯑꯁꯨꯝ ꯂꯩꯔꯛꯄꯅ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯈꯤꯕꯅꯣ ꯍꯥꯏꯕꯗꯣ ꯑꯩꯍꯥꯛ ꯈꯪꯈꯤꯗ꯭ꯔꯦ ꯊꯣꯛꯄꯇ ꯉꯥꯏꯈꯤꯕ ꯄꯨꯔꯅꯤꯃꯥꯒꯤ ꯊꯥꯖꯗꯣ ꯆꯤꯡꯗꯣꯟꯗꯒꯤ ꯊꯧꯔꯤ ꯂꯤꯁꯥꯡ ꯑꯅꯤꯒꯤ ꯂꯝ ꯀꯥꯔꯝꯂꯦ ꯇꯁꯦꯡꯅ ꯍꯥꯏꯔꯕ ꯃꯇꯝꯗ ꯃꯇꯝ ꯑꯗꯣ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 10ꯗꯤ ꯇꯥꯔꯝꯃꯒꯅꯤ ꯑꯗꯨꯕꯨ ꯉꯛꯂꯤꯕꯗꯤ ꯑꯍꯤꯡꯒꯤ ꯄꯨꯡ 10 ꯍꯦꯜꯂꯝꯃꯅꯤ ꯍꯥꯏꯕ ꯊꯦꯡꯉꯦ ꯍꯥꯏꯗꯨꯅꯁꯨ ꯑꯔꯥꯝ ꯈꯧꯔꯥꯡꯕ ꯑꯃꯠꯇ ꯂꯩꯈꯤꯗꯦ ꯑꯍꯤꯡꯒꯤ ꯑꯏꯪꯕ ꯐꯥꯎꯈꯤꯗꯦ ꯑꯗꯨꯃꯛ ꯃꯦꯂꯩꯒ ꯂꯩꯃꯤꯟꯅꯕꯒꯤ ꯅꯨꯡꯉꯥꯏꯕ ꯃꯣꯟꯗ꯭ꯔꯪꯗ ꯇꯥꯎꯗꯨꯅ ꯂꯩꯈꯤ ꯃꯇꯝ ꯑꯁꯤꯗ ꯃꯦꯂꯩꯅ ꯑꯩ ꯇꯝꯅ ꯅꯨꯡꯁꯤꯅ ꯌꯦꯡꯂꯛꯂꯒ ꯃꯁꯝ ꯍꯥꯠꯂꯝꯕ ꯃꯈꯨꯠꯇꯨꯒꯤ ꯈꯨꯕꯤꯒ ꯈꯨꯗꯣꯝꯕꯤꯒꯅ ꯑꯩꯒꯤ ꯅꯥꯇꯣꯟꯒꯤ ꯃꯇꯣꯟꯗ ꯇꯞꯅ ꯄꯥꯏꯔꯒ ꯆꯤꯡꯗꯨꯅ ꯁꯥꯟꯅꯔꯒ ꯈꯣꯏꯇꯨꯝꯂꯕ ꯈꯣꯟꯖꯦꯜꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯗꯥ ꯀꯨꯕꯦꯔ ꯅꯪꯁꯦ ꯌꯥꯝꯅ ꯁꯥꯎꯅꯤꯡꯉꯦ ꯑꯩꯅ ꯍꯥꯏꯍꯟꯅꯤꯡꯕ ꯋꯥ ꯑꯃꯠꯇ ꯅꯪꯅ ꯁꯨꯡꯍꯥꯏ ꯍꯥꯏꯔꯛꯇꯦ ꯑꯩꯅ ꯏꯀꯥꯏ ꯄꯥꯝꯗꯦꯅ ꯍꯥꯏꯔꯛꯀꯗꯕꯁꯨ ꯂꯩꯇꯦ ꯅꯠꯇꯦ ꯅꯪ ꯑꯩꯕꯨ ꯄꯥꯝꯗꯕ꯭ꯔꯥ ꯑꯩꯁꯦ ꯅꯪꯒꯤ ꯅꯨꯄꯤꯒ ꯑꯣꯏꯅꯤꯡꯗꯕ꯭ꯔꯕ ꯃꯍꯥꯛꯀꯤ ꯋꯥꯗꯨꯗ ꯑꯩꯅ ꯈꯪꯁꯤꯟꯅꯗꯕ ꯁꯥꯔꯒ ꯑꯩꯅ ꯍꯥꯏꯈꯤ ꯀꯔꯤꯅꯣ ꯅꯪꯅ ꯑꯩꯕꯨ ꯑꯩꯅ ꯍꯥꯏꯍꯟꯅꯤꯡꯕ ꯋꯥꯐꯝ ꯍꯥꯏꯕꯣ ꯀꯔꯤꯕꯨꯅꯣ ꯅꯪꯅ ꯍꯥꯏꯍꯟꯅꯤꯡꯕꯕꯣ ꯅꯪꯇꯅꯕꯨ ꯑꯩꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯈꯪꯕꯒꯤ ꯋꯥꯅꯦ ꯑꯩꯗꯤ ꯅꯪꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯈꯪꯗꯦ ꯄꯥꯝꯕꯒꯤ ꯋꯥꯗꯤ ꯍꯧꯖꯤꯛꯃꯛ ꯅꯪꯁꯦ ꯑꯩꯒꯤꯅꯦ ꯃꯇꯝ ꯑꯁꯤꯗ ꯈꯪꯍꯧꯗꯅ ꯃꯤ ꯃꯌꯥꯝ ꯑꯃ ꯑꯩꯕꯨ ꯊꯤꯕ ꯂꯥꯛꯈꯤ ꯃꯦꯂꯩꯅ ꯑꯩꯕꯨ ꯋꯥ ꯉꯥꯡꯗꯅ ꯇꯨꯃꯤꯟꯅ ꯂꯩꯅꯕ ꯍꯥꯏꯔꯛꯈꯤ ꯑꯩꯁꯨ ꯑꯁꯨꯛ ꯅꯨꯡꯉꯥꯏꯔꯕ ꯃꯤꯀꯨꯞ ꯑꯁꯤꯗ ꯃꯌꯥꯝ ꯂꯥꯛꯇꯨꯅ ꯗꯤꯁꯇꯔꯕ ꯇꯧꯔꯕ ꯑꯁꯤꯗ ꯑꯩ ꯌꯥꯝꯅ ꯁꯥꯎꯅꯤꯡꯈꯤ ꯃꯤꯌꯥꯝꯅ ꯑꯩꯈꯣꯏꯅꯤꯅ ꯂꯩꯔꯤꯕ ꯃꯅꯥꯛ ꯑꯗ꯭ꯋꯥꯏꯗ ꯍꯪꯒꯠ ꯍꯟꯗꯥ ꯆꯠꯇꯨꯅ ꯇꯣꯔꯆꯂꯥꯏꯠ ꯀꯥꯞꯇꯨꯅ ꯀꯣꯏꯊꯤ ꯊꯤꯈꯤ ꯑꯩꯈꯣꯏ ꯑꯅꯤꯅ ꯂꯩꯔꯤꯕ ꯃꯅꯥꯛ ꯑꯗ꯭ꯋꯥꯏꯗ ꯍꯪꯒꯠ ꯍꯟꯗꯥ ꯆꯠꯇꯨꯅ ꯂꯩꯕꯨꯡ ꯃꯌꯥ ꯐꯥꯎ ꯆꯪꯁꯤꯜꯂꯒ ꯊꯤꯈꯤ ꯑꯗꯨꯕꯨ ꯃꯈꯣꯏꯅꯗꯤ ꯑꯩꯈꯣꯏꯕꯨ ꯁꯨꯡꯎ ꯎꯈꯤꯗꯦ ꯑꯩꯅꯗꯤ ꯃꯈꯣꯏꯅ ꯆꯪꯁꯤꯜꯂꯛꯄ ꯆꯠꯊꯣꯛꯈꯤꯕ ꯃꯈꯣꯏꯅ ꯉꯥꯡꯅꯕ ꯈꯨꯗꯤꯡꯃꯛ ꯑꯩꯅ ꯂꯣꯏꯅ ꯎꯈꯤ ꯇꯥꯈꯤ ꯃꯈꯣꯏꯒꯤ ꯃꯔꯛꯇꯒꯤ ꯑꯃꯅ ꯍꯥꯏꯔꯛꯏ ꯃꯣꯏꯕꯨꯡ ꯌꯥꯎꯗ꯭ꯔꯕꯗꯤ ꯐꯪꯂꯔꯣꯏ ꯃꯣꯏꯕꯨꯡ ꯈꯣꯡꯕꯗꯨꯕꯨ ꯍꯧꯖꯤꯛꯐꯥꯎ ꯂꯥꯛꯇ꯭ꯔꯤ ꯍꯥꯏꯕ꯭ꯔꯣ ꯑꯃꯅ ꯍꯥꯏꯔꯛꯏ ꯂꯥꯛꯈ꯭ꯔꯦ ꯆꯤꯡꯗꯣꯟꯗ ꯀꯥꯈꯠꯂꯒ ꯈꯣꯡꯒꯅꯤ ꯍꯥꯏꯕꯅꯤ ꯑꯗꯨꯅ ꯍꯧꯖꯤꯛ ꯆꯤꯡ ꯀꯥꯔꯝꯈꯤꯅꯤ ꯆꯤꯡꯗꯣꯟꯗ ꯈꯣꯡꯂꯕꯗꯤ ꯑꯔꯥꯞꯄ ꯃꯐꯝ ꯐꯥꯎꯕ ꯇꯥꯕꯅꯤꯅ ꯀꯔꯤꯒꯨꯝꯕ ꯍꯦꯂꯣꯏ ꯑꯗꯨꯅ ꯂꯥꯞꯅ ꯄꯨꯔꯝꯂꯕꯁꯨ ꯃꯣꯏꯕꯨꯡ ꯃꯈꯣꯟ ꯇꯥꯕ ꯃꯇꯝꯗ ꯍꯦꯂꯣꯏ ꯑꯗꯨꯅ ꯀꯨꯕꯦꯔꯕꯨ ꯍꯨꯟꯗꯣꯛꯇꯨꯅ ꯆꯠꯈꯤꯒꯗꯧꯔꯤꯕꯅꯤ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩꯗ ꯃꯦꯂꯩ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯂꯩꯕꯨꯡꯗꯨꯒꯤ ꯍꯦꯛ ꯃꯄꯥꯃꯛꯇꯗ ꯆꯤꯡꯌꯥꯗꯒꯤ ꯃꯣꯏꯕꯨꯡ ꯍꯧꯅ ꯈꯣꯡꯒꯠꯂꯛꯏ ꯃꯇꯝ ꯑꯗꯨꯗ ꯃꯦꯂꯩꯗꯣ ꯃꯁꯥꯗ ꯇꯨ ꯀꯌꯥꯎ ꯆꯨꯡꯕꯒꯨꯝ ꯑꯩꯅ ꯃꯣꯡꯈꯥꯡꯅꯔꯤꯕ ꯃꯈꯣꯡꯗꯣ ꯐꯠ ꯆꯤꯡꯁꯤꯟꯈꯤ ꯃꯈꯨꯠ ꯑꯅꯤꯅ ꯑꯩꯒꯤ ꯀꯣꯛꯄꯨ ꯏꯟꯊꯣꯛꯂꯒ ꯌꯥꯝꯅ ꯊꯨꯅ ꯍꯧꯒꯠꯈꯤ ꯑꯗꯨꯒ ꯃꯊꯃꯣꯏ ꯁꯣꯛꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯁꯤꯟꯊꯅ ꯅꯨꯡꯍꯤꯛꯅꯕ ꯈꯣꯟꯖꯦꯜꯅ ꯑꯩꯉꯣꯟꯗ ꯌꯦꯡꯂꯛꯂꯒ ꯍꯥꯏꯔꯛꯏ ꯗꯥ ꯀꯨꯕꯦꯔ ꯑꯩ ꯆꯠꯂꯒꯦ ꯑꯩ ꯃꯣꯏꯕꯨꯡ ꯃꯈꯣꯟꯁꯦ ꯇꯥꯕ ꯉꯝꯗꯦ ꯅꯪꯒꯤ ꯅꯅꯥꯛꯇ ꯑꯩ ꯁꯣꯏꯗꯅ ꯂꯥꯛꯈꯤꯅꯤ ꯑꯩ ꯅꯪꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤ ꯅꯪꯉꯣꯟꯗꯒꯤ ꯍꯦꯟꯅ ꯅꯨꯡꯁꯤꯕ ꯑꯩꯒꯤ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯦ ꯅꯪ ꯑꯩꯕꯨ ꯀꯥꯎꯒꯅꯨ ꯑꯩꯕꯨ ꯅꯤꯡꯁꯤꯡꯗꯨꯅ ꯂꯩꯌꯨ ꯑꯩ ꯍꯤꯞꯂꯝꯕꯗꯒꯤ ꯄꯨꯛ ꯍꯧꯒꯠꯂꯒ ꯃꯥꯒꯤ ꯃꯈꯨꯠꯂꯣꯏꯒꯤ ꯈꯨꯗꯥꯡꯗꯣ ꯄꯥꯏꯔꯒ ꯍꯥꯏꯈꯤ ꯆꯠꯈꯤꯅꯨ ꯃꯦꯂꯩ ꯀꯩꯁꯨ ꯇꯧꯔꯣꯏꯌꯦ ꯆꯠꯄ ꯇꯥꯔꯕꯁꯨ ꯑꯩꯈꯣꯏꯅꯤ ꯄꯨꯟꯅ ꯆꯠꯃꯤꯟꯅꯒꯗꯕꯅꯦ ꯑꯩꯁꯨ ꯅꯍꯥꯛ ꯌꯥꯎꯗꯅ ꯍꯤꯡꯕ ꯑꯩ ꯉꯝꯂꯣꯏ ꯅꯍꯥꯛꯅ ꯑꯣꯏꯅꯤꯡꯕ ꯑꯃ ꯍꯦꯛꯇ ꯑꯣꯏꯕ ꯃꯇꯝꯗ ꯑꯩ ꯀꯔꯤꯁꯨ ꯈꯜꯂꯔꯣꯏ ꯅꯪꯅ ꯄꯨꯅꯤꯡꯕ ꯃꯐꯝꯗ ꯑꯩꯕꯨ ꯄꯨꯗꯨꯅ ꯆꯠꯂꯣ ꯑꯩꯁꯨ ꯅꯪꯕꯨ ꯅꯨꯡꯁꯤ ꯃꯦꯂꯩ
ꯉꯁꯤꯗ ꯐꯥꯎꯔꯛꯄ ꯅꯨꯡꯁꯤꯕ ꯑꯣꯏꯔꯕꯁꯨ ꯀꯥꯏꯅꯕ ꯉꯝꯗꯅ ꯅꯨꯡꯁꯤꯕ ꯍꯥꯏꯕꯗꯣ ꯑꯣꯏꯔꯦ꯫ ꯑꯗꯨꯕꯨ ꯃꯇꯝ ꯑꯁꯤꯗ ꯆꯤꯡꯌꯥꯗꯒꯤ ꯃꯣꯏꯕꯨꯡꯁꯨ ꯅꯣꯟꯅꯗꯨꯅ ꯂꯦꯞꯇꯅ ꯈꯣꯡꯖꯤꯜꯂꯛꯏ꯫ ꯃꯣꯏꯕꯨꯡ ꯃꯈꯣꯟꯗꯣ ꯃꯦꯂꯩꯗ ꯅꯠꯇꯅ ꯑꯩꯁꯨ ꯇꯥꯅꯤꯡꯈꯤꯗꯦ꯫ ꯈꯣꯡꯂꯤꯕ ꯃꯍꯥꯛꯇꯨꯕꯨ ꯑꯩꯅꯁꯨ ꯌꯥꯝꯅ ꯁꯥꯎꯅꯤꯡꯈꯤ꯫ ꯃꯦꯂꯩꯅ ꯑꯩꯅ ꯄꯥꯏꯔꯤꯕ ꯈꯨꯗꯥꯡꯗꯣ ꯊꯥꯗꯣꯛꯅꯕ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯏ꯫ ꯗꯥ ꯀꯨꯕꯦꯔ, ꯑꯩꯒꯤ ꯈꯨꯗꯥꯡꯁꯦ ꯊꯥꯗꯣꯛꯄꯤꯌꯨ, ꯅꯠꯇ꯭ꯔꯕꯗꯤ ꯅꯪꯁꯨ ꯑꯩꯁꯨ ꯑꯐꯕ ꯑꯣꯏꯔꯔꯣꯏ꯫ ꯑꯩ ꯃꯐꯝ ꯑꯁꯤꯗ ꯀꯨꯏꯊꯅ ꯂꯩꯕ ꯌꯥꯗ꯭ꯔꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯃꯥꯅ ꯑꯩꯅ ꯄꯥꯏꯔꯤꯕ ꯈꯨꯠꯇꯣ ꯈꯪꯈꯪ ꯀꯟꯊꯔꯝꯃꯒ ꯌꯥꯝꯅ ꯊꯨꯅ ꯆꯠꯈꯤ꯫ ꯑꯩꯁꯨ ꯃꯥꯒꯤ ꯃꯇꯨꯡ ꯏꯟꯒꯦ ꯍꯥꯏꯅ ꯇꯧꯏ, ꯑꯗꯨꯕꯨ ꯍꯛꯆꯥꯡꯁꯦ ꯄꯥꯗ꯭ꯔꯥꯛ ꯇꯥꯔꯦ꯫ ꯈꯖꯤꯛ ꯐꯥꯎꯕ ꯂꯦꯡꯕ ꯉꯝꯗ꯭ꯔꯦ꯫ ꯎꯄꯥꯏ ꯂꯩꯇꯅ ꯃꯐꯝ ꯑꯗꯨꯗ ꯑꯗꯨꯝ ꯐꯝꯊꯔꯦ꯫ ꯃꯤꯅꯤꯠ ꯑꯃꯃꯨꯛꯇꯤ ꯃꯇꯨꯡꯗ ꯀꯅꯥꯅꯣ ꯑꯃꯅ ꯑꯩꯅ ꯂꯩꯔꯤꯕ ꯂꯩꯕꯨꯡ ꯑꯗꯨꯗ ꯇꯣꯔꯆꯂꯥꯏꯠ ꯀꯥꯞꯂꯛꯏ꯫ ꯃꯗꯨꯗ ꯀꯥꯞꯄꯤꯕ ꯅꯨꯄꯥꯗꯨꯅ ꯂꯥꯎꯔꯛꯈꯤ, ꯂꯩꯔꯦ ꯂꯩꯔꯦ, ꯇꯨ ꯑꯥ ꯂꯩꯕꯨꯡ ꯃꯊꯛꯇ ꯂꯩꯔꯦ꯫ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛ ꯂꯩꯔꯦ ꯂꯩꯔꯦ ꯍꯥꯏꯕ ꯋꯥꯍꯩꯅ ꯄꯨꯛꯅꯤꯡ ꯅꯤꯟꯕꯒ ꯂꯣꯏꯅꯅ ꯑꯩꯅ ꯂꯩꯔꯤꯕ ꯂꯩꯕꯨꯡꯗꯣ ꯇꯞꯅ ꯆꯦꯟꯁꯤꯟꯅꯔꯛꯏ꯫ ꯃꯇꯝ ꯑꯗꯨꯗꯤ ꯑꯩ ꯅꯤꯡꯊꯝꯕꯅꯁꯨ ꯊꯛꯊꯛ ꯅꯤꯛꯂꯝꯃꯤ꯫ ꯑꯩ ꯒ꯭ꯌꯥꯟ ꯀꯔꯤꯝꯇ ꯃꯥꯡꯗꯦ꯫ ꯑꯩꯅ ꯈꯟꯈꯤ, ꯍꯧꯖꯤꯛ ꯃꯦꯂꯩꯒ ꯂꯩꯃꯤꯟꯅꯔꯤꯉꯩꯗ ꯆꯣꯛꯊꯕ ꯅꯤꯡꯊꯝꯕꯁꯦ ꯂꯩꯔꯝꯗꯕꯅꯤ, ꯑꯗꯨꯒ ꯍꯧꯖꯤꯛꯇ ꯆꯣꯛꯊꯕ ꯅꯤꯡꯊꯝꯕꯁꯦ ꯀꯔꯤꯒꯤ ꯐꯥꯎꯔꯛꯏꯕ ꯍꯥꯏꯅ ꯈꯟꯈꯤ꯫ ꯃꯌꯥꯝꯅ ꯑꯩꯕꯨ ꯄꯣꯕ ꯌꯥꯎ ꯊꯥꯡꯕ ꯌꯥꯎ ꯇꯧꯗꯨꯅ ꯌꯨꯝꯗ ꯄꯨꯔꯛꯈꯤ꯫ ꯌꯨꯝ ꯌꯧꯔꯒ ꯃꯥꯏꯕꯅ ꯍꯥꯏꯈꯤ, ꯂꯥꯏ ꯈꯨꯔꯝꯗꯕ ꯁꯕꯥꯟ ꯊꯥꯗꯣꯛꯇꯕ ꯌꯥꯔꯣꯏ꯫ ꯍꯧꯖꯤꯛ ꯑꯍꯤꯡ ꯑꯁꯤꯗꯗꯤ ꯅꯨꯡꯉꯥꯏꯔꯣꯏ, ꯍꯌꯦꯡ ꯑꯌꯨꯛꯇ ꯑꯣꯏꯅ ꯊꯥꯗꯣꯛꯁꯤ꯫ ꯍꯧꯖꯤꯛꯇꯤ ꯐꯖꯅ ꯄꯣꯊꯥꯍꯜꯂꯨ, ꯃꯁꯥꯁꯨ ꯄꯥꯔꯥꯛ ꯇꯥꯔꯦ, ꯑꯗꯨꯕꯨ ꯈꯔ ꯀꯨꯞꯅꯗꯤ ꯁꯦꯟꯅꯧꯀꯣ꯫ ꯇꯧꯕꯕꯨꯗꯤ ꯀꯩꯁꯨ ꯇꯧꯔꯔꯣꯏꯗ, ꯑꯩꯅ ꯍꯤꯗꯥꯛ ꯊꯥꯈ꯭ꯔꯕꯅꯤ꯫ ꯃꯤꯅꯠ ꯈꯔꯒꯤ ꯃꯇꯨꯡꯗ ꯑꯗꯨꯝ ꯇꯨꯝꯖꯈ꯭ꯔꯅꯤ꯫ ꯑꯁꯤ ꯍꯥꯏꯔꯝꯃꯒ ꯃꯥꯏꯕꯗꯣ ꯆꯠꯈ꯭ꯔꯦ꯫ ꯂꯥꯡꯉꯝꯕ ꯇꯤꯜꯂꯝꯕ ꯃꯌꯥꯝꯁꯨ ꯃꯌꯨꯝ ꯃꯌꯨꯝꯗ ꯂꯣꯏꯅꯕ ꯍꯟꯅꯈ꯭ꯔꯦ꯫ ꯑꯩꯁꯨ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯗꯨꯝ ꯇꯨꯝꯊꯈ꯭ꯔꯦ꯫ ꯑꯩꯅ ꯃꯤꯀꯞ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯅꯣꯡ ꯄꯨꯡꯉꯥꯟ ꯉꯥꯜꯂꯝꯃꯦ꯫ ꯑꯗꯨꯕꯨ ꯈ꯭ꯋꯥꯏꯗꯒꯤ ꯉꯛꯂꯤꯕꯗꯤ ꯃꯦꯂꯩꯒ ꯑꯩꯒ ꯄꯨꯟꯅ ꯇꯨꯝꯗꯨꯅ ꯂꯩꯔꯝꯃꯦ꯫ ꯑꯩ ꯅꯨꯡꯉꯥꯏꯈꯤ, ꯍꯔꯥꯎꯁꯨ ꯍꯔꯥꯎꯈꯤ꯫ ꯑꯩꯈꯣꯏꯅꯤ ꯋꯥꯔꯤ ꯀꯌꯥ ꯁꯥꯟꯅꯈꯤ, ꯑꯗꯨꯕꯨ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯣ ꯑꯩꯅ ꯉꯥꯡꯕ ꯈꯛꯇꯪ ꯃꯌꯥꯝꯅ ꯇꯥꯕꯅꯤ꯫ ꯃꯦꯂꯩꯅ ꯉꯥꯡꯕꯗꯣ ꯃꯗꯨꯃꯗꯤ ꯃꯤꯌꯥꯝꯅ ꯇꯥꯗꯦ꯫ ꯑꯗꯨꯁꯨ ꯑꯩꯅ ꯉꯥꯡꯉꯤꯕꯗꯣ ꯂꯣꯟ ꯈꯣꯏꯔꯒ ꯉꯥꯡꯉꯦꯅ ꯍꯥꯏ꯫ ꯑꯗꯨꯕꯨ ꯃꯦꯂꯩꯅ ꯉꯥꯡꯕꯗꯤ ꯑꯩꯈꯛ ꯇꯥꯕ ꯅꯠꯇꯅ ꯀꯅꯥꯝꯇꯅ ꯇꯥꯕ ꯅꯠꯇꯦ꯫ ꯃꯌꯥꯝ ꯆꯪꯉꯛꯇꯨꯅ ꯑꯩꯒꯤ ꯆꯤꯟ ꯃꯦꯟꯈꯤ, ꯑꯗꯨꯒ ꯈꯣꯡꯈꯨꯠꯁꯨ ꯀꯟꯅ ꯄꯨꯟꯁꯤꯟꯈꯤ꯫ ꯃꯈꯣꯏꯅ ꯅꯥꯀꯟꯗ ꯂꯩꯔꯤꯕꯤ ꯃꯦꯂꯩꯕꯨꯗꯤ ꯎꯕ ꯅꯠꯇꯦ꯫ ꯃꯥꯏꯕ ꯂꯥꯛꯇꯨꯅ ꯈꯩꯃꯟ ꯁꯕꯥꯟ ꯊꯥꯗꯣꯛꯅꯕ ꯃꯥꯡꯒꯣꯟꯗ ꯁꯦꯝ ꯁꯥꯏ꯫ ꯑꯩꯕꯨ ꯃꯌꯥꯝ ꯆꯪꯗꯨꯅ ꯃꯥꯡꯒꯣꯟꯗ ꯊꯥꯡꯗꯣꯛꯏ꯫ ꯃꯥꯏꯕꯅ ꯂꯥꯏꯁꯣꯟ ꯁꯣꯟꯗꯨꯅ ꯈꯩꯌꯨꯝ ꯂꯥꯛꯅꯕ ꯇꯧꯏ꯫ ꯃꯇꯝ ꯑꯗꯨꯗ ꯃꯦꯂꯩꯅ ꯇꯥꯔꯤ ꯃꯄꯥꯟꯗ ꯂꯦꯞꯂꯒ ꯃꯃꯤꯠ ꯑꯅꯤꯗ ꯃꯐꯤ ꯏꯔꯥ ꯆꯦꯅ ꯑꯩꯉꯣꯟꯗ ꯅꯨꯡꯁꯤꯅ ꯌꯦꯡꯂꯛꯂꯒ ꯍꯥꯏꯔꯛꯈꯤ, ꯗꯥ ꯀꯨꯕꯦꯔ, ꯑꯩ ꯆꯠꯂꯒꯦ꯫ ꯍꯟꯗꯛ ꯃꯄꯣꯛꯁꯤꯃꯒꯤꯗꯤ ꯅꯪꯒ ꯑꯩꯒ ꯎꯅꯕ ꯌꯥꯔꯔꯣꯏ꯫ ꯅꯪꯒꯤ ꯃꯤꯅꯨꯡꯁꯤ ꯂꯩꯇ꯭ꯔꯕ ꯃꯥꯏꯕꯁꯤꯒꯤ ꯂꯥꯏꯁꯣꯟꯁꯦ ꯌꯥꯝꯅ ꯀꯜꯂꯤ, ꯑꯩꯒꯤ ꯄꯥꯡꯒꯜ ꯁꯛꯇꯤꯒꯤ ꯋꯥꯡꯃꯗꯅꯤ꯫ ꯅꯪ ꯑꯩꯒꯤ ꯃꯔꯛꯇ ꯂꯥꯟꯊꯣꯛ ꯂꯥꯟꯁꯤꯟ ꯉꯝꯗꯕ ꯃꯩꯒꯤ ꯇꯨꯔꯦꯟ ꯑꯃ ꯁꯦꯝꯈ꯭ꯔꯦ꯫ ꯅꯪꯒꯤ ꯄꯥꯡꯒꯜ ꯁꯛꯇꯤꯅ ꯑꯩꯕꯨ ꯈꯥꯝꯕꯁꯨ ꯑꯣꯏꯊꯣꯛꯂꯣꯏ꯫ ꯑꯩꯅꯁꯨ ꯅꯪꯕꯨ ꯄꯨꯗꯨꯅ ꯆꯠꯄ ꯉꯝꯗ꯭ꯔꯦ꯫ ꯑꯩꯅ ꯅꯪꯕꯨꯗꯤ ꯌꯥꯝꯅ ꯅꯨꯡꯁꯤ꯫ ꯅꯪꯕꯨ ꯐꯪꯖꯕ ꯃꯇꯝꯗ ꯑꯩꯍꯥꯛꯅ ꯀꯌꯥꯒꯤ ꯃꯇꯤꯛ ꯍꯔꯥꯎꯖꯈꯤꯕ꯫ ꯏꯈꯨꯠꯇ ꯇꯥꯔꯕ ꯃꯅꯤꯕꯨ ꯆꯦꯛꯁꯤꯟꯍꯧꯗꯕꯗꯒꯤ ꯐꯪꯗꯕ ꯍꯥꯏꯕꯗꯣ ꯇꯥꯔꯦ꯫ ꯈꯔ ꯂꯥꯞꯅ ꯆꯠꯂꯝꯃꯕꯁꯨ ꯐꯔꯝꯒꯗꯕꯅꯤ꯫ ꯗꯥ ꯀꯨꯕꯦꯔ, ꯍꯦꯂꯣꯏ ꯑꯩꯈꯣꯏꯁꯦ ꯌꯥꯝꯅ ꯋꯥꯏ꯫ ꯂꯥꯏꯁꯨ ꯅꯠꯇꯕ ꯃꯤꯁꯨ ꯅꯠꯇꯕ ꯃꯔꯛ ꯁꯥꯔꯛꯇ ꯂꯩꯕ ꯇꯔꯪ ꯃꯥꯂꯪꯒꯤ ꯁꯪꯁꯥꯔꯅꯤ꯫ ꯁꯝꯅ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯃꯄꯥꯝ ꯆꯥꯛꯁꯨ ꯆꯥꯗ ꯃꯋꯥ ꯆꯥꯛꯁꯨ ꯆꯥꯗꯕ ꯍꯥꯏꯕꯗꯣ ꯃꯗꯨꯃꯛꯅꯤ꯫ ꯃꯄꯥꯝꯅꯁꯨ ꯏꯟꯊꯣꯛꯄꯤꯔꯕ ꯃꯋꯥꯅꯁꯨ ꯇꯥꯟꯊꯣꯛꯂꯕ, ꯃꯤꯔꯛꯇꯁꯨ ꯇꯤꯟꯕ ꯌꯥꯗꯕ ꯑꯩꯒꯤ ꯑꯋꯥꯕ ꯄꯨꯟꯁꯤꯁꯦ ꯅꯉꯣꯟꯗ ꯇꯥꯡꯖꯔꯒ ꯈꯔꯗꯤ ꯐꯒꯅꯤ ꯍꯥꯏꯅ ꯈꯟꯖꯔꯝꯕꯅꯤ, ꯑꯗꯨꯕꯨ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛ ꯑꯗꯨꯃꯛ ꯃꯥꯡꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯑꯩꯗꯤ ꯃꯥꯒꯤ ꯅꯤꯡꯉꯝꯗꯕꯒꯤ ꯃꯇꯧꯗꯣ ꯎꯕ ꯃꯇꯝꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯈꯤꯗꯦ꯫ ꯑꯗꯨꯕꯨ ꯆꯤꯟꯁꯤ ꯃꯦꯠꯈꯤꯕꯅ ꯋꯥꯍꯩ ꯑꯃ ꯐꯥꯎꯕ ꯍꯥꯏꯕ ꯉꯝꯈꯤꯗꯦ꯫ ꯁꯥꯎꯅꯤꯡꯕꯒ ꯅꯨꯡꯉꯥꯏꯇꯕꯒꯅ ꯃꯤꯠꯇꯒꯤ ꯄꯤ ꯑꯇꯠ ꯑꯀꯝ ꯂꯩꯇꯅ ꯇꯥꯈꯤ꯫ ꯃꯁꯤꯅꯤ
ꯅꯪꯅ ꯇꯥꯅꯤꯡꯉꯦ ꯍꯥꯏꯔꯤꯕ ꯑꯩꯒꯤ ꯋꯥꯔꯤꯗꯣ? ꯑꯩꯅ ꯋꯥꯔꯤꯗꯣ ꯊꯥꯕ ꯂꯣꯏꯔꯒ ꯈꯪꯅꯤꯡꯕ ꯑꯃ ꯋꯥꯠꯂꯤꯕꯒꯨꯝ ꯃꯉꯣꯟꯗ ꯍꯪꯈꯤ꯫ ꯑꯗꯨꯅꯔꯥ ꯅꯪꯅ ꯑꯣꯖꯥ ꯆꯇ꯭ꯔꯥꯒꯤ ꯃꯆꯥꯅꯨꯄꯤ ꯃꯦꯂꯩꯕꯨ ꯂꯧꯔꯤꯕꯁꯦ? ꯏꯇꯥ ꯀꯨꯕꯦꯔꯅ ꯅꯣꯛꯂꯒ ꯍꯥꯏꯔꯛꯏ꯫ ꯃꯥꯅꯦ, ꯅꯨꯡꯁꯤꯅꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯃꯥꯒ ꯑꯩꯒꯗꯤ ꯄꯠꯇꯕ ꯃꯈꯩ ꯅꯨꯡꯁꯤꯅꯈ꯭ꯔꯕꯅꯦ꯫ ꯑꯗꯨꯅ ꯀꯥꯎꯕ ꯉꯝꯗ꯭ꯔꯗꯅ ꯃꯦꯂꯩꯕꯨ ꯑꯩꯅ ꯂꯧꯈꯤꯕꯅꯦ꯫ ꯑꯗꯨꯒ ꯍꯧꯖꯤꯛ ꯂꯩꯃꯤꯟꯅꯔꯤꯕ ꯃꯦꯂꯩꯁꯤꯗꯤ ꯍꯦꯂꯣꯏ ꯃꯦꯂꯩꯗꯣ ꯌꯧꯅ ꯐꯖꯕ ꯅꯠꯇꯦ, ꯍꯥꯏꯔꯞ ꯃꯥꯟꯅꯕꯒꯤ ꯋꯥꯅꯦ꯫ ꯑꯩꯍꯥꯛꯅ ꯋꯥꯔꯤꯗꯣ ꯄꯨꯔꯥ ꯇꯥꯕ ꯂꯣꯏꯔꯒ ꯑꯩꯅ ꯍꯥꯏꯈꯤ, ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯩꯁꯨ ꯍꯦꯂꯣꯏꯅ ꯆꯦꯜꯍꯟꯅꯤꯡꯉꯤꯗ꯫ ꯃꯗꯨꯅ ꯃꯍꯥꯛꯅ ꯅꯣꯛꯂꯒ ꯍꯥꯏꯔꯛꯏ, ꯍꯦꯂꯣꯏꯅ ꯆꯦꯟꯕꯕꯨ ꯑꯐꯕꯅꯤ ꯍꯥꯏꯅ ꯈꯟꯕ꯭ꯔꯣ? ꯑꯣꯖꯥ ꯃꯥꯏꯕꯅ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠ 8ꯅꯤꯒꯤ ꯃꯇꯨꯡꯗ ꯊꯤꯕ ꯐꯪꯍꯧꯗ꯭ꯔꯕꯗꯤ ꯁꯣꯏꯗꯅ ꯁꯤꯒꯅꯤ ꯍꯥꯏꯅ ꯍꯥꯏ꯫ ꯃꯗꯣ ꯑꯩꯅꯁꯨ ꯊꯥꯖꯈꯤ꯫ ꯃꯥꯒ ꯂꯩꯃꯤꯟꯅꯔꯤꯉꯩ ꯃꯇꯝꯗꯗꯤ ꯑꯩ ꯀꯔꯤꯁꯨ ꯇꯧꯗꯦ꯫ ꯑꯗꯨꯕꯨ ꯃꯁꯦ ꯍꯥꯏꯕꯗ ꯐꯖꯗ꯭ꯔꯦ, ꯇꯣꯛꯂꯁꯤ꯫ ꯑꯩꯒꯤ ꯏꯇꯥꯎ ꯀꯨꯕꯦꯔꯒꯤ ꯋꯥꯔꯤꯁꯦ ꯃꯥꯅꯗꯤ ꯑꯃꯠꯇ ꯆꯤꯊꯗꯅ ꯐꯖꯅ ꯂꯤꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯇꯥꯡ ꯑꯁꯤꯗ ꯑꯁꯨꯝ ꯂꯣꯏꯁꯤꯟꯖꯔꯒꯦ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯅꯨꯡꯉꯥꯏ ꯍꯥꯏꯅ ꯈꯟꯕꯤꯔꯕꯗꯤ ꯀꯣꯃꯦꯟ ꯕꯣꯛꯁꯇ ꯊꯝꯕꯤꯔꯝꯃꯨ꯫ ꯃꯇꯨꯡꯗ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯀꯌꯥ ꯑꯃꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ꯫ ꯃꯇꯥꯡ ꯑꯁꯤꯗ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝꯗ ꯇꯥꯍꯟꯖꯕ ꯂꯣꯏꯖꯔꯦ꯫ ꯃꯇꯝ ꯁꯥꯡꯅ ꯃꯌꯥꯝꯒꯤ ꯊꯧꯒꯜ ꯇꯧꯕ ꯉꯝꯖꯈꯤꯗ꯭ꯔꯦ꯫ ꯃꯁꯤꯒꯤꯗꯃꯛ ꯃꯌꯥꯝꯅ ꯉꯥꯛꯄꯤꯌꯨ꯫ ꯃꯌꯥꯝꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ, ꯁꯦꯌꯔ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ꯫ ꯑꯔꯣꯏꯕꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯏꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ꯫